mayam bo hamu mutada kali review tara nokchari ngasi mayang ge form the kudul tam da gadoriba movie asigi mamingna Viduthalai part 1 pare mayam da matam mangan de bida movie sigi wari da mayon selase movie sigi maming Viduthalai haribasigi athra se aseng boin halo haiba taragadi freedom haibani tasin haib taragadi movie asi yamna police sing na ot nei bagi mong adu boleba movie amani aduga movie sida mi emabu thina bida muta khongang adu leriba mi sing adu mapi thongan da bida nupi angang khaktana phura question hangbagi matang du oli 1997 adugi matamda People's Army haiduna organization ama form tawkhe aduga makhoina state government ge mayokta adumuk leiba haibida waikhe state government amasung central government adi khongang adu laktuna factory ke amarum ano boina hangtokpa pamkhibani haibidi mafam adu leriba mising adu su thabar inkhang phangjaraduna sen thongna bagi lambi ma semba pamkhe samna haiba matamda khongang adu chakholanba pambani tawudabu People's Army hariba kangu sinadi tawriba thong singadu yaningdaba amasung makhoi mayokta leikhe mato usumna mafam aduda hangni toromba factory singadu so loina lon bhaibida oikhe haibidi People's Army dagi kibagi damakta lon khibani madugi matungda sarkarna amrapali hariba khongang aduda private ki weba mineral company ma mafam aduda mining dawnabagi damakta tharame mining ki thabak ase hobu taragadi khongang adu leriba mi singadu so kanaba phangjaduri bani haituna sarkarna khaladuna makhoibu mafam adu tharakhibani masigi project asi yamna chawba project amasu oi sarkarna su masigi project asi matangda khongang adu leriba mi singadu bu gyan ta hanabi damakta phana yamna su honakhi adubo khongang adu leriba mi singadu su People's Army ki banina makhoina madugi thong singadu yaramde mato usumna People's Army ki mi singaduga mafam adu leriba police ki mi singaduga tatna khutthokna bhaibida orame People's Army ki mi su ke amanumsi police ki mi su ke amanumsi mato usumna People's Army bu ngakthokna baidamakta mafam aduda e company haiduna police ki regiment ama semkhe mafam kya singda camps kya amarum thamame checkpoint kya amarum thamame jungle adu gi manungda phawba camp kya amarum thamkhe mato usumna jungle adu police kya amarum thamlabanina People's Army gi mi sing adu su chathok chasin tawba matamda faragyan mata bhaibidu oikhe madudagi di sarkarna mining tawnabagi date ama fix tawba haibidu oikhe madagi di khang khawdana thodong ma thokhe kalma makhalgi thodong la haiba taragadi armapalamda lagliba train adu bomb blast ama tawduna bomb adu pokhairakpadagi mi kyam sokhe amasung train adu su accident thokhe masida yamna ngalliba haitaragadi train accident asida mantri na hangba lawpagi sen ase camera ase kat sungtau tawdabida minute 35 mu namkhiba sini Minister mafam madura laktuni yingchanba matamdadi mafam madura mi kharana makhong khara tat makhut khara tat kayamarum su siba yawi train dagi su chongtharaktuna hingnaba honajabsu yawrame aduga train adugi accident thokpham jaga aduda masigi train asida bomb pokhai halibasi People Army na ni haiduna thetuna thamame aduga khabar dasu People Army na train adu bomb pokhai mani haiduna phongkhe madagi minister amasung chief secretary na press meeting ama torme press meeting adu tawhum matam aduda chief secretary na media gi mi sing adu warning ama pirame maramdi media da yaw mi sing aduna People's Army gi force so wari kyamarum iba yaukhe masina so miyam da plan uhanbagi macha amso ohelde haduna chief secretary duna harame aduga People's Army gi leader rasi perumal haribana pasin oi haduna maan su harakhe aduga perumal haribana pase hauji phawba kanamtan udre aduga mahakpu hingna natragana sina phana bagi damata order pikhe aduga masigi operation asigi maming asena operation goes han haiduna thonkhe madagi de khoina sinama da ubafangli base Kumar san haribana pase ufange maki maming asambidana Kumar haiduna kawe maksu police ki thabag asi join tortuna maki ahanba thabag joining report asi khongang adu laktuna tawdabani mato usumna Kumar su maki thabag adu join tawna bagi damata maksu bus tongduna lakhe Kumar su police oribani mafam adura police ki checking camera tawme police ki checking tawba matam aduda mafam adura leriba police sing adura Kumar nasu mahagasi police ne haidun hajakhi tawdabu police sing aduna di amata tadi bit checking tawme madagi di mafam aduragi nupa ma hauna chenkhiba mato adura police sing aduna khamna bagi damata ngai khu haidun haiki tawdabu chenkhibana han khiduna makhoji upai litebadagi makhogi nomai du puthoktura nupa adura kapkhe mato usumna nupa adu mafam adumakta sikhe madagi police sing aduna some investigation tawba matam aduda ngasai Kumar ga phamina aduna lakhiba ahan aduti People's Army gi mi ama odun lerame maram aduna mahaphusu phakhe tawag ahama join tawba lakpa matam aduna Kumar na tholiba thodog adu he urba matamda mahakti yamna ngakpa haibdu oikhe mato usumna mahaksu OC adugi manakta laktuna thabag adugi joining report adu pirame aduga e company gi OC adugi maming asena
V Raghavendra haiduna kawi maasi kitang igo leba yamna phataba misakamani madigi tholiba thododi matanda mahana mafam adu leriba police officer adu chailaduna hari karigidamukta na khoina nomai kaptuna hatolibadi mi adu karigumba phaba taragadi ekhoina mangonda hangba yaba hangni aduga perumalgi mafam se karai lebna habchu khangbai ngamgani kadobai heta hatolibna haiduna hakhe mathangi nimita kumaranbu police amana ma ki bike adu tonghaladuna jungle aduda kadai kadai dina check post lei kadai kadai dina makhoi game lei habisi tak tuna lakhe aduga makhoina matau karamna thabak tabai habidugi mong dusu tak tuna lakhe tasengna haba taragadi kumaran si driver ni aduga mahangna mafam aduda thabak tawduna leibase game mayam singadura chak thindok thinjingi thabak ni aduga halaga numidangi matam adudana tawda kakhaladuna mahangna mafam aduda santri ta basini tawdabu check post amadagina check post ama fawbase yamna lapi madagidi kumaran su thangnaba numit adudagi habidi nongalakpadagi mahaki duty di hoke habidi mayamda chak thindok thinjingi thabak aduni mahangna lamida sumasum lapa matam aduda ahal lama somna attack tormadagi sokle haiduna masunu piga loina khungangi mi sing aduna puduna chatpagi mong ama thenakhe asum tawduna mahangna sum thenaba matam aduda kaligumba makhoi se makhong se pataragadi nupi si soidna sibadare khaladuna ma khiji baduda hapchalagi haiduna khanke kumarandi mafam madura nongna lakhibani maramaduna mafam madura leiriba chana kalon sing ase amata khangdabani khungangi mi sing aduna police sing ase sungnung nusidabani adubo mahanadi समाज की सेवा तौगदबनी हाइदुना खंजै मरमदुना ahal adubu gari du hapchalaga mahana porokliba cha insang singa duna nakalamle thamnamnaga khungangi mi singa duna mathangi check post amta piramo ahal ase doctor da thuna thindaba yaro haiduna khungangi ahal adu mage masunu piduga loina na primary health center amada puduna lakhe lambi da lapa matamda makhoi check post adu hentoktuna chalpa matamadu da kalal chalibno haiduna hangke maduda ahal ase somla chikpadagi I yam kana thole maramaduna hospitalize yam thuna tawdaba yaro haiduna harake maduna makoi osina madu yaroi makoi chagadu thilakadabani haiduna order piri haiduna harake tawbadabu osina haiba wadu yadabida mahak ahal adugi mathwai du kandaba yadi khaladuna mahak mafam madudagi ahal adu puraga primary health center du tamla puduna lakhe madagi kumaran su ma ke besadura lapa matamuda osi du thenakhe osi du su yam sound deremi maramdi मान हाइब ऑर्डर इंदबगी दमत कुमारन बु बब लाक्तुना खुपांग सेट लं थजलमे मरमदि ओसिना हाइब वासे अहा बहे जॉइन तब मतमसिना महान याखिदे मदुगी महाग याम साउनिबम सु पोखे मान हारगलि बसे खुंगंगी मिसिंग असिगा एखोगा याम नुसिनदबनि मरमदुना खुंगंगी मिसिंग अदुना एखोगी चाना थंगनबसिंग अदुदा हु हापचलंब तारगदि कमाइले तौगनि हाइदुना महाना कुमारन द चैदुना लेरमे मदुना कुमारन हारगलि बसे अइनदि सुमनतगी अहल अमगी थवाइ कनबनि मरमदुना मसिदा थोइना साउनिंगाय अमसुंग लानबगी मचाक लेतिना हाइदुना हारखे तौबदबु ओसिदुनादि मांगना पिरकपा डायरेक्ट ऑर्डर इंदे हाइबगी दमता यामना साउखे अमसुंग खरा नापल काबा ओसि अमसु वरमे मासु साउबा हेमंखिदुना करिसु खंगजदबा कुमारनदो यामना अवाबा पनिशमेंट क्यामरम पिरामे मफम मदुला चेलहनबा मफम मदुला ओलहनबा मदगिदि कुमारन असि वारमननि खरदुना महाना कौशलदुना मंगोंदा नापिनबगी हाइजौ हाइदुना हारखे तौबदबु कुमारन हौजि फावबा आई लांदे हाइदुना अदुम मुक्तुना लेरमे मांगलदि लांदबनिना कैगिदमक्ता नापिउ हाजदुरिबनो अदुगा नंगना पनिशमेंट पिनिंगजु पिजौ कैसु कायदे हाइबि वाखननि मांगला लेरिबसे मदगिदि ओसिदुसु सावबा फते माग कुमारनबु थबक अमगा पिगे हाइदुना मापो नैनबगिदमक्ता मफम मदुगी टॉयलेट सिंग अदु लोइना सेंगनबगी ऑर्डर पिरमे कुमारन करिमता हायमदे अदुमक ओसिदुना हाइबा ऑर्डर अदु फॉलो तौदुना मागसु मफम मदु लेरिबा टॉयलेट सिंग अदु लोइना सेंगदुना लेखे मदगिदि सिनमदना अखोइना उबा फंगलिबा से पुलिस की मथक थोंबा ऑफिसर क्यामरम मीटिंग तौदुना लेरमे मफम मदुला आईजी डीएसपी एसआई एसपी लोइना यावदुना लेरमे मखोइना खनरिबासि पेरुमल असि जंगल अमदा थेंगनरे हादुना पाव फंगले मरम मदुना मफम मदुगी पेट्रोलिंग चलिबा पुलिस सिंग अदु मसिंग हेंगलहलु हादुना हारखे मदगिदि कुमारनसु चा इसिंग थिलुरबा मतुंगदा महाकी बेस तमना हलकपा मतमदुदा लंबीदा मी खर थेंगनरमे मांगलदि मफम अदु थेंगनरिबा मी सिंग अदु मिचमने हादुना खली मफम अदुरा लेरिबा मी सिंग अदुना हालकलिबसि लुहोंबगी हाइना सिंगनबगिदमता चलुबनि हादुना हारखे मदुरा कुमारनदि मफम अदुना नौना लाकपनिना मखोइ असि कनानो हाइबसि खंखिदे मरम अदुना मखोइबु इचमचमना लंबी असि सांगी मरम अदुना आई गाड़ी सु तोंगो थिनबिरमलगे हाइदुना हारखे तौबदु ख्वादि लुरिबा वाम हाइतारगदि मखोइगे लोइनन लागलिबसे पेरुमल सु यावरिबनि पेरुमल हाइतारगदि पीपल्स आर्मी गी लीडर अदुनि मासु मफम अदुना ममाइ खुमलदुना गाड़ी दु तोंगदुना अदुमक लाखे लंबीदा सुमसुम लाक्तुना मखोइ वारी सना सनतुना लाखे
wari sana sana tuna lapu matam aduna mafam amu yorpu matam aduda akhoi sida kumhauragi haiduna makhoi sing loina kumhauki madigi mathangi numitana ahal aduna haibidi kumarana mathwai kan bigiba ahal ado naba pharaduna mayumda lakhi mayumda lapa matam aduna mafam adura kumaran bu mahakna kaukibani kumaran bu mafam adura karigidamata kauribano haitaragadi mahaki masunupi sigi engagement yawnabidamata kauki aduga engagement tobu matamda mahaki makhut mangna laidu pihaning baidamata kaukibani ahal adugi masunupi dunadi luhongbasi yakide tobadu maboki siramdai matamda harakibani khaladuna hoi haiduna yaduna mahaksu engagement adu yakibani aduga nupi sigi maming asina Tamil rasi kawi aduga nupi sigi role ase movie sigi makata bada mayana khambirakani madagi mathangi numita kathela lapa matamda kumaran amasung Tamil rasi thenaki Tamil rasi thenaba matamdra luhongbagi matam fix torabra haiduna hangki madura Tamil rasina ai disumnatagi akhoi boki thawai adu kanabagi damukta ai luhongbadu yare haiduna haikibani adu makhoinadi luhongbagi matambu fix soksale masidi aisu yaningdi haiduna hare maduda kumarana adu targi luhongo kaino haiduna hapa matamadura maduda Tamil rasina hare ai di luhongo se pamde karigumba aina mafam asilegi chathoki bataragadi akhoi bobu kana yimbiduri kumaran su ngalita sak thendok sinjin tawba amasung halaklaga tawar santri tabai thabaga se yamna pamde maramaduna makhoi higher officer gi malakta laktuna mag asi nongoi phajana ka bahai haidun hare maramaduna perumal phabagi patrolling chapatri yaujagi haidun harake tobudu makhoi officer aduna lakpada ngairi aduga nangna nongmai ka bahai haraga heta thajagatra atei chingji ka bahai tabai mouni ne nangna thodu hana taw haiduna officer aduna chaidun harake mado usumna kumaran bu was tawar aduda santri ta handuna lehanke santri ta aduna lebagi moong adula somna ganari osi dudi kumaran uba matamda yamna sawning ba habido wali maramde mahaki direct order indaba policing ase mahakti mangol usitribani haidun khali maramaduna kumaran bu mahana mafam madure koptharakhi aduga mafam madura kumaran su hatu selei mafam madura chelapu matamaduda nang aingoda lal hajar roidra haidun hangi tawadabu kumaradi lal hajau habsiya kide mahana dum haidun leribase aina tokibadu chummi haidun dum haidun lerame madagidi nongalapu matamda osina kumaran bu kawladuna mahona memo ma thoke amasung lal hajana bidam ta haike madagidi kumarsu tokhong khangduna kari haiduna idunu habisi khangdebagi Chandran hariba head constable sigi manakta lakhe head constable adura mahana osina engole memo ma thwe masigi matanda reply amtangi bi waiduna harakhe aduga mahana harakli basi nimit adura thoki badawdo ado ailandi maramdi khonggangi mi sing asigi thawai kan basibo police akhoi gi thong latra akhoi na mating pamum thokdabra haiduna harakhe tawbadabu Chandrana karigumba nangi thawagado kanjaba pampatara gadi apology letter am i waiduna harakhe mado osumna kumaran su apology letter adu ibadu yakhe asum tawduna Chandran hariba head constable aduna apology letter adu iraduna kumaran da piraduna osi da piru so hadun thare tawbadabu kumaran lambi da sumasum lakpa matamaduda mahaki pungning gi oiba conscience aduna mangonda masigi letter se piro habigi wakhalo lakhi maramdi mal tori bathabaglu chumme haduna dum lepki asum tawduna memo adu gi reply adu piramde mato usumna mala memo adu mafam adu matada sagaiduna mahaki duty du tongnabi da matajatke madagidi wapam adu makhoi osi du khangmadagi duty loirba matamda mayamna loina chak chana khiba taragasu mahaki da mata chak khalamde maramaduna mana wala duty halapa matamdura mahaki chak leramda bai mong adu urba matamda kumaran kari dogudam habsi khangde maramaduna mafam madura leriba ising adu thakladuna mahak ahing len batakhe madagidi mahak ju tumtharagi toba matamdura makhoi osi duna mahakpu olagi neragi matagum mangola duty mu pirame upalitabdagidi mahaksu duty du makhatan sathabatarami nongalapu matamdari mahak tunga tumdre chaka chadre mahak yanu wakhi mamai mami pungu kulame mato usuna mahal lambida sumasum lakpa matamaduda Tamil rasiga mahaka thindarami Tamil rasiga mahaka thinaba matamaduda Tamil rasina mahaki mongad uruba matamda chak chade habsi khange maramaduna Tamil rasina mangon haraglebase akhoi boki mating panglubai da mutana khoi hetna nakoi osiduna nangbo yamna kana punishment pire habsi chumbra hadun hare maduna kumaran nasu wapam madu thadong bai da muta pidi da kana na haribano hadun harake madura akhoi khana chana ba ma nakhoi gi company du thabak tobdunu yawbane mahana harakpani hadun hare aduga mahaki ni pidura mu mahana harakpatagi akhoi nam khangmani hadun harake upai leitebadagi di kumaran su tumina dum laijabatarame madagi di Tamil rasina mahasi chak charam naru habsi khangduna mahaki da mata tiffin da chak haptuna podun lai amasung sagadu charo haduna pirami sagadu piramna matungda injang mahau ka maitawi habadu tammu haduna mahau mafam matigi harau harau chatke
somna kandadi Kumaran na chagadu charuba matamda mahak mayum nishangai mamagi mapuna thongba du nishangakhi maramdi makhoi company sida thongliba chang sang sing ase paisa khapna baidamakta hautaba isang dum thongduna dum laikhibani haibidi nungtigi anambana khongdrumga tasa kusaga dumak thongduna leramani somna kandana mes su saksa phamatuda police ngadu isang hautabi damakta yamna saunarami saunlaba matawudra mafam mathra SI ma laktuna nakhoina suna tawri sakarkina aingonda haigi hayu natragana atopa osida haigi hayudana matung de dismai to guna hadra mafam madu sakhari basing adu roini changalame mato usumna tamil rasi amasung kumaran nasi toina unaba hore toina unaradi toina unabagi mahayona asum nungsirakpa habidu wani rakhi nongmadi tamil rasi su mahake kumar gi wafam masi mabukta tamduna lerame mabukta mahakna kumar si nungsi haiduna phongdoklami kumar go oina luhongba pami haiduna su harakhi tasingna haiba taragadi mahaka haina sinaribana pado ahumpo yamna pambagi thamakta luhongbadu kaikhibani luhongbadu kaikhraba matungda mapopu mahakna kumargi matangda pusalakpani tawadabu kumargi wafam adu mahakna mabokta tamluba matamda mapokna haragliba se khungang asida leiriba mising asina police hariba police jati se sumpam pamdabani maram aduna karigumba langna kumarga luhongba taragadi khungangi misingna su yaroi aduga nakhogi ma amadu people's army gi mi waribani aduga police ka di people army ga yengna boinari banina nakoi mamana su yaroi aduga masi wafam si karigumba kumarna khangak pataragadi kumarna su yaroi haidun harakhe amasung kumar bu kauthongna bidamata mahaki mabogaduna tamil rasida haidun lerame mato wasumna osi amasung mahake police kangu duga lainana khungangda karigumba wahang pahong thongna bidamata chatpatanja duda ikhang khangawdana people's army gi mi singatuna makhoi bu question khe makhoi na question khiduna police singatuna hairiba se khungang asira leriba jungle ase ekhoina kanamta da bithoi aduga nakhoina corporate ki mi thartuna mafam asina mining da honbadu yaroi masigi wafam ase nakhoi higher authority sing da hair cho haduna warning piramdana makhoi mafam aduri chatke mato usumna nomai kamna rakpa matamaduda mafam maduda makhoi ge police ki driver amasu sikhe nongalba matamdadi osi dusu sawin khiduna mahaki mi kyamaram puraduna police kyamaram puraduna khungang sing adura chatchatuna wahang paung tawduna people's army gi mi sing adu thibu khomba lai khungang adura leriba mi sing adu mahakna asum thirakpa tanjadura mafam aduda mama amaga machanupi magasu kiduna lotuna leramani adubu machanupi du mafam adudagi chenthorokpa tanjaduda mafam adura leriba police aduna ikhang khangawdana machanupi duna nongmaina kapkhe nongmaina kapagi matawud uruba matamda somna kandadi kumarandi yamna ngakpa haibidu waikhe amasung mahakte tholiba thawdu aduda thajadaba su pokhi maramdi police na micham halibase karigino khanduna lekhibani Kumar di nupi du uruba matamda mahapu hospital da yan muthuna pusi karigumba mahapu puba taragadi mahapu kanba ngamgani haiduna khankhe adubo mafam madura leriba mi sing adu terrorist ki mi sing ni haiduna makhoina khankhe maramaduna Kumar na haibu wafam sing adu makhoi takhide macha lupi sibagi mong adu uruba matamda mama adu senthore mama adu senthorappa matam aduda police ki mi sing aduna mama adu taptana phubirame madagi di misam harpagi paw se karigumba makhoi ki higher authority na khankhe bataragadi makhoi da satarani habisi khankhe maramaduna chini bola am pohalaktuna nupi macha laisabi dubu mafam maduda haijaladuna mai thadokhe tawada masi wafam ase khungang adure deriba mi kharaga loina opposition party da zu paw ase phangkhe madagi di chief secretary duna media amasung khungang adugi mi sing adubu laksan labagi damakta police ama mafam madura kauke DSP ni mahaki service record asi yamna phazakhiba misakni aduga mahagasi yamna sathiba police officer amajoi mamingna Sunil Men kawi madagi DSP Sunil su e company hariba jaga dura lakhe mafam madura lakpham matamaduda osi Raghvendra na khungangi mi kyamarumbu mafam madura phajinduna mafi maro lokthokladuna otuna naiduna leibagi mawong adu urame mafam madura otuna nairibasi nupa khaktana tana nupi su yawribani film asigi hawpa matamda bus tagi Pakiba Hanuba dugi imung manungi missing adu mafam madura puraktuna wahang pahong tawduna laikhibani madagi mafam madura lairiba nupi amana mahaki phiro pibiro haiduna DSP du harame madura DSP du su nupi dugi matawdu yengba ngamdraduna mahaki phiro pibi kho haiduna harakpa matam madura osi duna mafam masir lairiba missing asiri asumna torture tawdaba taragadi aseng bahaidabani haiduna harakhe madura DSP na haraglibase nangna power pai haiduna bu seran turan lana sirina gadabna te haiduna mafam maduri tholakhe Tholiba thodo uruba matamda Sunil mafam aduda officer kya marum meeting dawna bit pangta goksale mafam aduda Kumar su cha yenba lakhe
ꯃꯗꯒꯤꯗꯤ ꯁꯨꯅꯤꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯇꯧ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯄꯣꯔꯠ ꯇꯧꯔꯛꯀꯗꯕ ꯅꯠꯇꯦ ꯃꯈꯣꯏꯗꯤ ꯄꯤꯄꯜꯁ ꯑꯥꯔꯃꯤꯕꯨ ꯀꯤꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯣꯏꯅ ꯑꯩꯈꯣꯏꯕꯨ ꯀꯤꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯇꯧꯒꯗꯕꯗꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯊꯥꯖꯍꯟꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯂꯥꯏꯒꯤ ꯄꯨꯖꯥ ꯊꯣꯛꯄ ꯃꯇꯝ ꯑꯃꯗ ꯁꯨꯅꯤꯜ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯦꯡꯃꯥꯡꯂꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯇꯧꯔꯤꯕ ꯐꯦꯁꯇꯤꯚꯦꯜ ꯑꯗꯨꯗꯁꯨ ꯁꯔꯨꯛ ꯌꯥꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯄꯨꯖꯥ ꯅꯨꯡꯖꯥꯁꯤꯡ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯇꯥꯁꯜꯂꯗꯨꯅ ꯁꯨꯅꯤꯜꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯌꯦꯡꯉꯨ ꯃꯩ ꯂꯥꯛꯑꯦꯗꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯀꯨꯜꯁꯨ ꯂꯤꯡꯈꯠꯂꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜ ꯑꯃꯁꯨ ꯂꯤꯡꯈꯠꯂꯗꯕꯅꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯁꯑꯣꯝ ꯑꯃꯅ ꯑꯍꯜ ꯑꯃ ꯑꯦꯇꯦꯛ ꯇꯧꯈꯤꯕꯗꯣ ꯀꯔꯤꯒꯨꯝꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯅꯛꯅ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯐꯒꯗꯕꯅꯤ ꯑꯗꯨꯒ ꯂꯤꯟꯅ ꯆꯤꯛꯇꯅꯁꯨ ꯃꯤ ꯑꯃ ꯁꯤꯈꯤꯕꯗꯥꯏ ꯃꯔꯝ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯁꯥꯅꯕ ꯍꯣꯠꯅꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏꯗꯒꯤ ꯑꯩꯈꯣꯏꯅ ꯄꯥꯝꯕꯁꯤ ꯆꯨꯝꯅꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯛꯇꯅꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯄꯤꯄꯜꯁ ꯑꯥꯔꯃꯤꯒꯤ ꯄꯦꯔꯨꯃꯜꯒꯤ ꯂꯩꯐꯝ ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯄꯤꯄꯜꯁ ꯑꯥꯔꯃꯤꯒꯤ ꯄꯦꯔꯨꯃꯜꯒꯤ ꯂꯩꯐꯝ ꯇꯥꯛꯄ ꯃꯤꯁꯤꯡ ꯑꯗꯨꯗ ꯀꯅꯥꯝ ꯈꯪꯍꯟꯗꯕꯤꯗ ꯂꯨꯄꯥ 10,000 ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯨꯃꯥꯔꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯠꯂꯝꯃꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯍꯜ ꯑꯃꯅ ꯃꯍꯥꯛꯄꯨ ꯄꯣꯠꯆꯩ ꯊꯥꯡꯍꯟꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯊꯤꯜꯍꯟꯗꯨꯅ ꯂꯥꯛꯍꯟꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯈꯔ ꯐꯝꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃ ꯊꯦꯡꯅꯈꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯈꯪꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯄꯦꯔꯨꯃꯜꯁꯨ ꯃꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯃꯇꯝ ꯑꯗꯨꯗ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯑꯩꯕꯨ ꯀꯗꯥꯏꯗꯅꯣꯝ ꯎꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯈꯟꯖꯗꯨꯅ ꯂꯩꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯨꯃꯥꯔꯕꯨ ꯃꯁꯛ ꯈꯪꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯁꯜꯂꯛꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯨꯃꯥꯔꯁꯨ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ DSP ꯁꯨꯅꯤꯜꯁꯨ ꯃꯍꯥꯛꯀꯤ ꯕꯦꯁ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯐꯨꯗꯨꯅ ꯆꯩꯗꯨꯅ ꯄꯦꯔꯨꯃꯜꯒꯤ ꯂꯩꯐꯝ ꯇꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯕꯁ ꯑꯗꯨꯗꯒꯤ ꯐꯥꯈꯤꯕ ꯑꯍꯜ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯄꯦꯔꯨꯃꯜꯒꯤ ꯂꯩꯐꯝ ꯑꯁꯤ ꯇꯥꯛꯎ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯃꯐꯤ ꯃꯔꯣꯜ ꯊꯣꯛꯍꯜꯂꯗꯨꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯍꯜ ꯑꯗꯨꯁꯨ ꯀꯞꯆꯗꯨꯅ ꯂꯩꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯄꯦꯔꯨꯃꯜꯒꯤ ꯁ꯭ꯀꯦꯠꯆ ꯑꯃ ꯌꯦꯛꯄꯗ ꯃꯇꯦꯡ ꯄꯥꯡꯉꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯦꯁ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯄꯦꯔꯨꯃꯜꯒꯤ ꯐꯣꯇꯣ ꯑꯗꯨ ꯐꯖꯅ ꯌꯦꯛꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯨꯃꯥꯔꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗ ꯑꯩ ꯀꯗꯥꯏꯗꯅꯣꯃ ꯎꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯁꯨꯝ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯍꯦꯗ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯒ ꯊꯦꯡꯅꯔꯝꯃꯤ ꯍꯦꯗ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯄꯦꯔꯨꯃꯜꯒꯤ ꯂꯩꯐꯝ ꯑꯁꯤ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯀꯩꯊꯦꯜꯗ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ OCꯗ ꯇꯝꯃꯨꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯍꯦꯗ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ OCꯗ ꯅꯪꯅ ꯗꯥꯏꯔꯦꯛꯂꯤ ꯆꯪꯉꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯃꯍꯥꯛꯇꯤ ꯅꯪꯉꯣꯟꯗ ꯍꯥꯟꯅꯗꯒꯤꯁꯨ ꯁꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯤ ꯈꯔ ꯏꯪꯊꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯅꯪꯉꯣꯟꯗ ꯄꯥꯎ ꯍꯥꯏꯔꯛꯀꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯨꯟꯅ ꯆꯪꯉꯒ ꯍꯥꯏꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯦꯗ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯂꯣꯞ ꯐꯪꯂꯤꯕꯅꯤ ꯇꯣꯂꯣꯞ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯊꯥꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯊꯕꯛ ꯑꯁꯤ ꯇꯠꯇꯅꯕ ꯍꯣꯠꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯍꯦꯗ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯄꯦꯔꯨꯃꯜꯒꯤ ꯁꯛꯇꯝ ꯑꯁꯤ ꯅꯪ ꯈꯛꯇꯅ ꯎꯕ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅꯁꯨ ꯈꯪꯉꯤ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯍꯥꯏꯕ ꯀꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯗ꯭ꯔꯤꯕꯅꯤ ꯄꯦꯔꯨꯃꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯖꯥꯊꯤꯕ ꯅꯨꯄꯥ ꯑꯃꯅꯤ ꯃꯗꯨꯒꯤꯗꯤ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯋꯥꯔꯤ ꯑꯃ ꯂꯩꯔꯦ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯄꯦꯔꯨꯃꯜꯒꯤ ꯃꯤ ꯈꯔ ꯃꯈꯣꯏꯅ ꯐꯥꯈꯤ ꯄꯦꯔꯨꯃꯜꯒꯤ ꯃꯤꯁꯤꯡ ꯐꯥꯔꯨꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯄꯦꯔꯨꯃꯜ ꯅꯨꯃꯤꯗꯥꯡꯗ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯥꯡꯅ ꯌꯥꯜꯂꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ SI ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯈꯨꯠ ꯀꯛꯊꯠꯈꯤ ꯃꯈꯨꯠ ꯀꯛꯊꯠꯄ ꯃꯇꯝ ꯑꯗꯨꯗ SI ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯗꯤ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤ ꯏꯆꯥꯁꯨ ꯄꯣꯛꯇ ꯉꯥꯏꯔꯤ ꯃꯁꯛ ꯐꯥꯎꯕ ꯎꯗ꯭ꯔꯤ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄꯦꯔꯨꯃꯜꯅ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯌꯦꯡꯗꯕꯤꯗ ꯄꯨꯂꯤꯁ ꯑꯗꯨꯕꯨ ꯃꯉꯛ ꯀꯛꯊꯠꯇꯨꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯛꯈꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯅꯪꯅ ꯑꯇꯣꯞꯄ ꯄꯨꯂꯤꯁꯁꯤꯡꯗ ꯍꯥꯏꯔꯨꯕ ꯇꯥꯔꯒꯗꯤ ꯄꯥꯎ ꯑꯁꯤ ꯊꯨꯅ ꯐꯪꯈꯤꯅꯤ ꯑꯗꯨꯒ ꯄꯦꯔꯨꯃꯜꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯎꯕ ꯐꯪꯉꯤ ꯃꯗꯨꯗꯤ ꯍꯦꯗ ꯀꯣꯟꯁꯇꯦꯕꯜ ꯆꯟꯗ꯭ꯔꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯄꯦꯔꯨꯃꯜꯒꯤ ꯃꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯄꯤꯄꯜꯁ ꯑꯥꯔꯃꯤꯒꯤ ꯃꯤ ꯑꯃꯅꯤ ꯃꯍꯥꯛ ꯑꯁꯤ ꯑꯟꯗꯔ ꯀꯣꯚꯔ ꯑꯣꯏꯅ ꯄꯨꯂꯤꯁꯀꯤꯗ ꯌꯥꯎꯗꯨꯅ ꯂꯩꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯆꯥ ꯊꯛꯄ ꯁꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯤꯄꯜꯁ ꯑꯥꯔꯃꯤꯒꯤ ꯃꯤ ꯑꯃꯗ ꯍꯥꯏꯔꯤꯕ ꯑꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯅ ꯄꯦꯔꯨꯃꯜꯒꯤ ꯃꯁꯛ ꯑꯁꯤ ꯁ꯭ꯀꯦꯠꯆꯇꯒꯤ ꯈꯪꯕ ꯉꯝꯂꯦ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯄꯦꯔꯨꯃꯜ ꯑꯗꯨ ꯀꯩꯊꯦꯜꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯌꯥꯝ ꯊꯨꯅ ꯃꯐꯝ ꯍꯣꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤ ꯂꯣꯏꯁꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯐꯕ ꯁꯥꯔꯗꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯀꯨꯃꯥꯔꯅ ꯑꯗꯨ ꯄꯨꯊꯣꯛꯂꯗꯨꯅ ꯃꯁꯤꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤ ꯉꯁꯤꯗꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯆꯥꯒ ꯅꯤꯡꯊꯤꯅꯖꯅ ꯄꯤꯊꯧꯀꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯑꯐꯕ ꯁꯥꯗꯨꯅ ꯄꯤꯄꯜꯁ ꯑꯥꯔꯃꯤꯒꯤ ꯃꯤ ꯑꯗꯨꯗ ꯀꯨꯃꯥꯔꯕꯨ ꯃꯁꯛ ꯇꯥꯛꯑꯝꯃꯤ ꯍꯥꯏꯕꯗꯤ ꯍꯥꯠꯀꯗꯧꯔꯤꯕ ꯃꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯄꯨꯁꯟꯗꯨꯅ ꯇꯥꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯄꯥꯎ ꯑꯁꯤ ꯄꯤꯄꯜꯁ ꯑꯥꯔꯃꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯌꯧꯔꯛꯈꯤ ꯑꯃꯁꯨꯡ ꯄꯤꯄꯜꯁ ꯑꯥꯔꯃꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯈꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯕ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯍꯥꯠꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯕ ꯐꯪꯒꯅꯤ
ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯐꯪꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯣꯐꯤꯁꯔ ꯑꯃ ꯍꯥꯠꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯣꯐꯤꯁꯔꯗꯨ ꯍꯥꯠꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯁꯦ ꯃꯊꯛꯇ ꯌꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ OC ꯑꯃꯁꯨꯡ DSP ꯑꯗꯨꯕꯨ ꯍꯥꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄ꯭ꯂꯥꯟ ꯇꯧꯈꯤ ꯀꯔꯝꯅ ꯄ꯭ꯂꯥꯟ ꯇꯧꯏ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯃꯁꯤꯕꯨ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯑꯣꯏꯅ ꯊꯣꯛꯍꯟꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ OC ꯑꯃꯁꯨꯡ DSP ꯑꯗꯨ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯆꯤꯡ ꯑꯃꯒꯤ ꯃꯊꯛꯇ ꯅꯨꯡꯖꯥꯎ ꯑꯃ ꯊꯝꯂꯗꯨꯅ ꯅꯨꯡꯖꯥꯎ ꯑꯗꯨꯒꯤ ꯃꯈꯥꯗ ꯕꯣꯝ ꯐꯤꯠ ꯇꯧꯗꯨꯅ ꯊꯝꯃꯝꯃꯤ ꯃꯈꯣꯏꯅ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯍꯜꯂꯗꯨꯅ ꯅꯨꯡꯖꯥꯎ ꯑꯃ ꯊꯔꯣ ꯃꯥꯔꯣ ꯑꯣꯟꯊꯍꯜꯂꯛꯈꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯉꯟꯇꯥꯅ ꯈꯥꯝꯍꯧꯗꯨꯅ ꯅꯨꯡ ꯑꯗꯨꯅꯗꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯑꯃꯁꯨꯡ ꯃꯈꯣꯏꯗ ꯀꯔꯤꯝꯇ ꯑꯇꯦꯛ ꯑꯀꯥꯏꯗꯤ ꯊꯣꯛꯍꯟꯈꯤꯗꯦ ꯃꯗꯨꯗꯤ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕ ꯄꯤꯄꯜꯁ ꯑꯥꯔꯃꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯨꯃꯥꯔꯟꯁꯨ ꯁꯥꯏꯠ ꯑꯃꯗꯒꯤ ꯃꯍꯥꯛꯁꯨ ꯆꯥꯛ ꯏꯁꯤꯡ ꯊꯤꯜꯂꯨꯔꯕ ꯃꯇꯨꯡꯗ ꯍꯜꯂꯛꯏ ꯆꯥꯛ ꯏꯁꯤꯡ ꯊꯤꯜꯂꯨꯔꯕ ꯃꯇꯨꯡꯗ ꯒꯥꯔꯤ ꯑꯗꯨ ꯊꯠꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤꯁꯤ ꯆꯠꯄ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯇꯟꯖꯥꯗꯨꯗ ꯀꯨꯃꯥꯔ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤ ꯒꯥꯔꯤ ꯑꯁꯤ ꯅꯨꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯊꯧꯒꯠꯄ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ OC ꯗꯨꯅꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯂꯤ ꯇꯧꯕꯇꯕꯨ DSP ꯁꯨꯅꯤꯜꯅꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯊꯧꯔꯣ ꯍꯥꯏꯗꯨꯅ DSPꯒꯤ ꯒꯥꯔꯤꯗꯨ ꯊꯧꯍꯜꯂꯤ ꯑꯃꯁꯨꯡ ꯅꯨꯡ ꯑꯗꯨ ꯊꯧꯒꯠꯂꯗꯨꯅ ꯅꯨꯡꯖꯥꯎ ꯑꯗꯨꯗꯒꯤ ꯂꯥꯟꯊꯣꯛꯇꯨꯅ ꯒꯥꯔꯤꯗꯨꯕꯨ ꯈꯥꯝꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯊꯕꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯅꯕꯒꯤ ꯇꯟꯖꯥ ꯑꯃ ꯄꯤꯈꯤ ꯃꯇꯧ ꯑꯗꯨꯗ DSP ꯑꯗꯨꯅ ꯀꯨꯃꯥꯔꯕꯨ ꯃꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯃꯥꯔꯗꯤ ꯍꯔꯥꯎꯕꯅ ꯊꯨꯝꯃꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯁꯤꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯄꯤꯄꯜꯁ ꯑꯥꯔꯃꯤꯒꯤ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯗꯨꯅ ꯐꯥꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯁꯔꯦꯟꯗꯔ ꯇꯧꯍꯟꯈꯤ ꯁꯔꯦꯟꯗꯔ ꯇꯧꯍꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯕꯨ ꯔꯤꯃꯥꯟ ꯁꯦꯟꯇꯔ ꯑꯃꯗ ꯊꯝꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯕꯨ ꯀꯔꯤ ꯊꯕꯛ ꯄꯤꯕ ꯌꯥꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯁꯀꯤ ꯃꯤꯁꯤꯡ ꯀꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯄ꯭ꯔꯦꯁꯀꯤ ꯃꯤꯁꯤꯡꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯃꯈꯣꯏꯕꯨ ꯔꯤꯃꯥꯟ ꯍꯣꯝꯗ ꯊꯝꯂꯗꯨꯅ ꯉꯥꯛꯄꯤꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯁꯨꯅꯤꯜꯅ ꯑꯐꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯤꯁꯤꯡ ꯑꯁꯤ ꯁꯨꯝ ꯍꯥꯠꯇꯨꯅ ꯂꯩꯇꯥꯔꯒꯗꯤ ꯑꯐꯕ ꯑꯝꯇ ꯄꯣꯔꯛꯂꯣꯏ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯁꯦꯝꯗꯣꯛꯂꯛꯄꯒꯤ ꯇꯟꯖꯥ ꯑꯃꯁꯨ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯨꯅꯤꯜꯅ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯕꯒꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯕꯨ ꯃꯈꯣꯏꯕꯨ ꯊꯥꯖꯍꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯗꯨꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯅꯕꯒꯤꯗꯃꯛꯇ ꯀꯨꯃꯥꯔꯁꯨ ꯄꯦꯔꯨꯃꯜ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ OC ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯗꯨꯅ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ OC ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ OC ꯑꯗꯨꯁꯨ ꯃꯈꯣꯏ ꯐꯥꯟꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯗꯨꯒꯤ OC ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪ ꯑꯩꯉꯣꯟꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯅꯠꯇꯦ ꯄꯦꯔꯨꯃꯜꯒꯤ ꯂꯩꯐꯝ ꯇꯥꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯄꯦꯔꯨꯃꯜ ꯑꯗꯨ ꯀꯩꯊꯦꯜꯂꯣꯝꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ OC ꯑꯗꯨꯅꯗꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯅꯤꯡꯕꯅꯤꯅ ꯃꯩ ꯍꯧꯒꯩ ꯁꯥꯎꯔꯛꯇꯨꯅ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯆꯪꯉꯛꯄ ꯌꯥꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯉꯥꯛꯄꯤꯌꯨꯗꯤ ꯍꯥꯏꯗꯅ ꯅꯪꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯉꯥꯡꯗ ꯉꯥꯡꯂꯤꯕꯗꯨ ꯍꯥꯏꯗꯨꯅ ꯆꯩꯔꯗꯨꯅ ꯊꯥꯗꯣꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯅ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯦꯗ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯒ ꯊꯦꯡꯅꯈꯤ ꯍꯦꯗ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯅ ꯃꯇꯥꯡ ꯆꯥꯕ ꯃꯇꯝ ꯑꯃꯗ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯪꯅ ꯗꯥꯏꯔꯦꯛ ꯆꯪꯁꯤꯟꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯨꯔꯤꯕ ꯑꯁꯤ ꯅꯪ ꯁꯁꯄꯦꯟꯁ ꯆꯠꯅꯤꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯀꯨꯃꯥꯔꯁꯨ ꯊꯕꯛ ꯑꯐꯕ ꯑꯃ ꯇꯧꯅꯤꯡꯂꯤꯕꯅꯤꯅ ꯃꯍꯥꯛꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯇꯥꯃꯤꯜ ꯔꯥꯖꯁꯤꯁꯨ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯀꯨꯃꯥꯔꯁꯨ ꯂꯥꯛꯏ ꯑꯃꯁꯨꯡ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤꯗꯤ ꯇꯥꯃꯤꯜ ꯔꯥꯖꯁꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤ ꯑꯃ ꯂꯤꯔꯦ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯄꯥ ꯑꯁꯤ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯗ꯭ꯔꯦ ꯃꯗꯨꯒꯤꯗꯒꯤꯗꯤ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯃꯐꯝ ꯑꯗꯨꯗ ꯄꯤꯄꯜꯁ ꯑꯥꯔꯃꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯦꯗꯤꯀꯦꯜ ꯀꯦꯝꯞ ꯑꯃ ꯊꯝꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯄꯦꯔꯨꯃꯜ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯥꯃꯤꯜ ꯔꯥꯖ꯭ꯌꯒꯤ ꯃꯃꯥ ꯃꯄꯥ ꯄꯨꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯂꯤꯈꯤ ꯃꯗꯨꯒꯤꯗꯤ ꯇꯥꯃꯤꯜ ꯔꯥꯖ꯭ꯌꯒꯤ ꯃꯃꯥ ꯃꯄꯥ ꯄꯨꯗꯨꯅ ꯆꯠꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯦꯔꯨꯃꯜꯁꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨ ꯇꯝꯅ ꯂꯥꯛꯈꯤꯕꯅꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨ ꯇꯝꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯥꯃꯤꯜ ꯔꯥꯖ꯭ꯌꯒꯤ ꯃꯄꯥ ꯑꯗꯨ ꯇꯞ ꯇꯥꯅ ꯐꯨꯊꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯐꯨꯔꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯃꯐꯝ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯇꯥꯃꯤꯜ ꯔꯥꯖ꯭ꯌꯒꯤ ꯃꯃꯥ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯀꯥ ꯑꯃꯗ ꯎꯄꯨꯅ ꯅꯟꯁꯤꯜꯂꯗꯨꯅ ꯊꯣꯛꯄ ꯌꯥꯗꯕ ꯃꯈꯩ ꯃꯐꯤ ꯃꯔꯣꯜ ꯂꯧꯊꯣꯛꯂꯗꯨꯅ ꯇꯞ ꯇꯥꯅ ꯐꯨꯊꯔꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨꯡ ꯔꯦꯞ ꯇꯧꯕꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯄꯦꯔꯨꯃꯜꯗꯤ ꯌꯦꯡꯍꯩꯗꯕ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ ꯃꯍꯥꯛꯅ ꯃꯁꯥꯅ ꯂꯤꯠꯆꯔꯛꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯇꯥꯃꯤꯜ ꯔꯥꯖ꯭ꯌꯒꯤ ꯃꯃꯥ ꯑꯗꯨꯗ ꯄꯤꯔꯝꯃꯤ ꯇꯥꯃꯤꯜ ꯔꯥꯖ꯭ꯌꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯤꯔꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯄꯣꯛꯇ ꯉꯥꯏꯔꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯀꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯋꯥꯔꯤ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅ ꯀꯨꯃꯥꯔꯟꯗ ꯂꯤꯈꯤꯕ ꯋꯥꯔꯤꯗꯨ ꯃꯍꯥꯛꯀꯤ ꯄꯣꯏꯟꯠ ꯑꯣꯐ ꯚ꯭ꯌꯨꯗꯒꯤ ꯂꯤꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯇꯥꯃꯤꯜ ꯔꯥꯖ꯭ꯌꯅ ꯂꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯪꯕ ꯉꯝꯈꯤ ꯄꯦꯔꯨꯃꯜꯅ ꯅꯪꯒꯤ ꯐꯤꯚꯝ ꯑꯁꯤ ꯀꯅꯥꯅ ꯇꯧꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ
ꯄꯨꯂꯤꯁ ꯑꯗꯨꯅ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯄꯨꯂꯤꯁ ꯑꯗꯨꯕꯨ ꯃꯉꯛ ꯀꯛꯊꯠꯇꯨꯅ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯇꯃꯤꯜꯔꯥꯖꯒꯤ ꯃꯄꯥ ꯑꯗꯨꯁꯨ ꯐꯨꯕ ꯍꯦꯟꯃꯟꯕꯗꯒꯤ ꯃꯍꯥꯛ ꯁꯤꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯃꯥ ꯑꯗꯨꯁꯨ ꯉꯥꯎꯆꯠꯅꯔꯗꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯇꯝꯃꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯒꯤ ꯃꯥꯝ ꯑꯗꯨꯁꯨ ꯄꯤꯄꯜꯁ ꯑꯥꯔꯃꯤꯗ ꯌꯥꯎꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏ ꯃꯥꯝ ꯑꯗꯨ ꯄꯤꯄꯜꯁ ꯑꯥꯔꯃꯤꯗ ꯌꯥꯎꯔꯕꯗꯤ ꯅꯈꯣꯏꯒꯤ ꯃꯥꯝ ꯑꯁꯤ ꯇꯦꯔꯣꯔꯤꯁꯂ ꯍꯥꯏꯗꯨꯅ ꯀꯨꯃꯥꯔꯅ ꯍꯪꯈꯤ꯫ ꯃꯗꯨꯅ ꯅꯪꯅ ꯑꯗꯨꯝꯅ ꯈꯜꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯇꯦꯔꯣꯔꯤꯁꯅ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯃꯥꯔꯗꯤ ꯄꯨꯂꯤꯁ ꯑꯣꯏꯔꯤꯕꯅꯤꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯃꯪ ꯑꯗꯨꯅ ꯊꯣꯛꯂꯛꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯀꯨꯃꯥꯔꯁꯨ ꯇꯃꯤꯜꯔꯥꯖꯤ ꯊꯦꯡꯅꯕ ꯃꯇꯝꯗ ꯎꯁꯟꯅꯗꯨꯅ ꯑꯗꯨꯃꯛ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯥꯎ ꯐꯥꯎꯅꯈꯤꯗꯦ꯫ ꯅꯣꯡꯃꯗꯤ ꯀꯨꯃꯥꯔꯁꯨ ꯋꯥꯆ ꯇꯋꯥꯔ ꯑꯗꯨꯗ ꯁꯟꯇ꯭ꯔꯤ ꯇꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯕꯦꯁ ꯑꯗꯨꯗꯒꯤ ꯃꯐꯤ ꯃꯔꯣꯜ ꯊꯣꯡꯗꯕ ꯅꯨꯄꯤ ꯑꯃ ꯆꯦꯟꯊꯣꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ꯫ ꯃꯍꯥꯛꯁꯨ ꯋꯥꯆ ꯇꯋꯥꯔ ꯑꯗꯨꯗ ꯀꯨꯝꯊꯔꯛꯇꯨꯅ ꯃꯐꯤ ꯃꯔꯣꯜ ꯊꯣꯡꯗꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯑꯁꯤ ꯑꯉꯥꯡ ꯑꯗꯨ ꯈꯣꯝ ꯄꯤꯊꯛꯑꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯆꯪꯂꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨ ꯊꯣꯝꯗꯠꯈꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯃꯥꯡꯊꯪꯒꯤ ꯃꯇꯝꯗ ꯄꯨꯂꯤꯁꯅ ꯕꯁꯇꯒꯤ ꯐꯥꯔꯛꯈꯤꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅꯤ꯫ ꯃꯃꯧ ꯅꯨꯄꯤꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯐꯤ ꯃꯔꯣꯜ ꯂꯧꯊꯣꯛꯂꯗꯨꯅ ꯏꯖꯠ ꯃꯥꯡꯍꯜꯂꯗꯨꯅ ꯃꯀꯨꯕꯣꯛ ꯑꯗꯨꯅ ꯌꯦꯡꯍꯟꯈꯤꯕꯅꯤ ꯑꯃꯁꯨꯡ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯖꯤꯞ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯊꯣꯡꯗ꯭ꯔꯕ ꯃꯃꯧ ꯅꯨꯄꯤꯗꯨꯒ ꯂꯣꯏꯅꯅ ꯃꯐꯤ ꯃꯔꯣꯜ ꯊꯣꯡꯗ꯭ꯔꯕ ꯃꯀꯨꯕꯣꯛ ꯑꯗꯨꯒ ꯄꯨꯗꯨꯅ ꯆꯠꯍꯟꯈꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯄꯨꯂꯤꯁꯀꯤ ꯌꯥꯝꯅ ꯂꯨꯖꯗꯕ ꯑꯃꯁꯨꯡ ꯇꯨꯀꯠꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯨꯃꯥꯔꯗꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯥ ꯀꯔꯤꯝꯇ ꯇꯧꯖꯕ ꯉꯝꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯆꯥꯛꯆꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯁ꯭ꯄꯤꯆ ꯄꯤꯗꯨꯅ ꯂꯩꯈꯤ꯫ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯁꯔꯀꯥꯔ ꯊꯥꯖꯕ ꯊꯝꯒꯗꯕꯅꯤ ꯑꯃꯁꯨꯡ ꯈꯨꯡꯒꯪꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯀꯥꯟꯅꯅꯕ ꯊꯕꯛ ꯀꯌꯥꯃꯔꯨꯝ ꯇꯧꯔꯛꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯚꯥꯁꯟ ꯄꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯀꯨꯃꯥꯔꯅ ꯇꯃꯤꯜꯔꯥꯖꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯟꯅꯕꯤ ꯑꯃ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯃꯃꯥꯟꯅꯕꯤꯗꯨꯅ ꯇꯃꯤꯜꯔꯥꯖꯤꯕꯨ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯊꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤ ꯀꯅꯥ ꯂꯩꯇꯕ ꯃꯐꯝ ꯑꯃꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯀꯨꯃꯥꯔꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩ ꯑꯁꯤ ꯄꯨꯂꯤꯁ ꯑꯣꯏꯇꯥꯔꯒꯁꯨ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗꯦ ꯃꯔꯝ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯀꯨꯃꯥꯔꯅ ꯃꯃꯥꯗ ꯇꯝꯕ ꯃꯇꯝꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯂꯧꯗꯨꯅ ꯆꯠꯈꯤꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯂꯩꯕꯒꯤꯗꯃꯛꯇ ꯑꯩ ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯇꯃꯤꯜꯔꯥꯖꯤꯁꯨ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯁꯤ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ SP ꯑꯗꯨꯅ ꯀꯧꯔꯗꯨꯅ ꯃꯍꯥꯛꯀꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯁꯣꯏꯗꯅ ꯇꯧꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯍꯥꯏꯕꯗꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯍꯥꯠꯂꯗꯨꯅ ꯃꯩ ꯊꯥꯗꯣꯛꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛꯅ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯍꯥꯠꯇꯣꯛꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯔꯛꯄ ꯇꯥꯔꯒꯗꯤ ꯅꯪ ꯁꯁꯄꯦꯟꯁ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ SP ꯑꯗꯨꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯇꯤꯝꯗ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯕꯨꯛ ꯁꯦꯡꯗꯕ ꯑꯃ ꯌꯥꯎꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯟꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯍꯣꯠꯅꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯊꯃꯣꯏ ꯁꯦꯡꯕ SI ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯍꯥꯛꯄꯨꯁꯨ ꯇ꯭ꯔꯥꯟꯁꯐꯔ ꯊꯥꯗꯣꯛꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯟꯈꯤ ꯃꯗꯨꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯋꯥꯆ ꯇꯋꯥꯔꯗ ꯁꯟꯇ꯭ꯔꯤ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯨ ꯉꯥꯎꯕ ꯃꯍꯥꯛꯀꯤ ꯃꯤ ꯑꯃ ꯁꯟꯇ꯭ꯔꯤ ꯇꯥꯕꯗꯨꯗ ꯌꯥꯎꯍꯟꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯑꯃꯁꯨꯡ ꯇꯋꯥꯔ ꯑꯃꯗꯅ ꯀꯨꯃꯥꯔꯟꯕꯨ ꯂꯩꯍꯟꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯂꯤꯂꯥ ꯁꯥꯟꯅꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯤꯄꯜꯁ ꯑꯥꯔꯃꯤꯒꯤ ꯃꯤ ꯑꯃ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯍꯜꯂꯗꯨꯅ ꯀꯨꯃꯥꯔꯟꯕꯨ ꯍꯥꯠꯇꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈꯤ꯫ ꯑꯗꯨꯒ SI ꯑꯗꯨꯕꯨꯅ ꯃꯍꯥꯛꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯌꯨ ꯉꯥꯎꯕ ꯑꯃꯕꯨ ꯁꯟꯇ꯭ꯔꯤ ꯇꯥꯅꯕꯒꯤꯗꯃꯛꯇ ꯋꯥꯆ ꯇꯋꯥꯔꯗ ꯊꯥꯒꯠꯂꯤ ꯍꯥꯏꯕꯒꯤ ꯃꯍꯥꯛꯄꯨ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯍꯜꯂꯗꯨꯅ ꯃꯉꯣꯟꯗ ꯗꯁꯥ ꯇꯥꯅꯕꯒꯤꯗꯃꯛꯇ ꯄꯣꯁ ꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯇꯧ ꯑꯁꯨꯒꯨꯝꯅ ꯃꯍꯥꯛꯀꯤ ꯃꯤ ꯑꯗꯨꯁꯨ ꯋꯥꯆ ꯇꯋꯥꯔꯗꯨꯗ ꯀꯥꯈꯠꯂꯤ ꯑꯃꯁꯨꯡ ꯀꯨꯃꯥꯔꯟꯁꯨ ꯋꯥꯆ ꯇꯋꯥꯔꯗꯨꯗ ꯇꯥꯕ ꯃꯇꯝ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯀꯨꯃꯥꯔꯟ ꯑꯗꯨ ꯃꯈꯣꯏꯒꯤ SI ꯑꯗꯨꯅ ꯅꯪ ꯑꯁꯤ ꯁꯟꯇ꯭ꯔꯤ ꯇꯥꯕ ꯍꯦꯟꯃꯜꯂꯦ ꯋꯥꯃꯜꯂꯦ ꯃꯔꯝ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯊꯥꯔꯒꯦ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯊꯥꯈꯤ꯫ ꯇꯧꯕꯇꯕꯨ ꯌꯨ ꯉꯥꯎꯔꯤꯕ ꯄꯨꯂꯤꯁ ꯑꯗꯨꯅ ꯁꯟꯇ꯭ꯔꯤ ꯑꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤ꯫ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯄ ꯃꯇꯝꯗ ꯀꯨꯃꯥꯔꯟꯗꯤ ꯄꯥꯜꯍꯧꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯇꯤ ꯁꯟꯇ꯭ꯔꯤ ꯇꯥꯕꯗꯨ ꯌꯥꯎꯈꯤꯗ꯭ꯔꯕꯅꯤꯅ ꯄꯥꯜꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯄꯨꯂꯤꯁ ꯑꯗꯨꯗꯤ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯀꯨꯃꯥꯔꯟꯗꯤ ꯀꯔꯝꯕ ꯐꯤꯚꯝꯗ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯨꯃꯥꯔꯟꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯃꯍꯥꯛꯇꯤ ꯑꯩꯅ ꯁꯟꯇ꯭ꯔꯤ ꯇꯥꯍꯟꯗ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯤꯒꯤ ꯇꯥꯒꯗꯕ ꯗ꯭ꯌꯨꯇꯤ ꯄꯦꯔꯠ ꯑꯗꯨꯅ ꯅꯪꯅ ꯁꯦꯝꯗꯣꯛꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯪꯗꯕꯤꯗ ꯅꯪꯅ ꯍꯦꯛꯇ ꯗ꯭ꯌꯨꯇꯤ ꯆꯦꯟꯖ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ SI ꯑꯗꯨꯕꯨ ꯊꯤꯅ ꯉꯥꯡꯉꯝꯃꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯨꯃꯥꯔꯟꯕꯨ ꯍꯥꯠꯅꯕ ꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯀꯨꯃꯥꯔꯟꯁꯨ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ SI ꯑꯗꯨꯕꯨ ꯀꯧꯈꯤ ꯑꯃꯁꯨꯡ ꯅꯪꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯌꯨ ꯉꯥꯎꯕ ꯑꯃ ꯗ꯭ꯌꯨꯇꯤꯗ ꯍꯥꯞꯆꯜꯂꯨꯗꯅ ꯃꯥꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄ ꯃꯇꯝꯗ ꯃꯤꯁꯐꯤꯌꯔ ꯇꯧꯗꯨꯅ ꯃꯤ ꯑꯃ ꯃꯈꯣꯡ ꯄꯥꯜꯂꯦ ꯃꯈꯣꯡ ꯑꯗꯨ ꯀꯛꯇꯕ ꯌꯥꯔꯔꯣꯏ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯔꯝꯃꯤ꯫ ꯃꯗꯨꯗ SI ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯌꯨ ꯉꯥꯎꯗ꯭ꯔꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯃꯗꯨꯒꯤ ꯗ꯭ꯌꯨꯇꯤꯗꯨ ꯁꯦꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯨ ꯊꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯧꯕꯇꯕꯨ OC ꯑꯗꯨꯅ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯇꯥꯗꯕꯤꯗ ꯅꯪ ꯃꯗꯨ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯃꯗꯨꯗꯤ ꯌꯥꯔꯣꯏ
ꯑꯗꯨꯒ ꯑꯦꯄꯣꯂꯣꯖꯤ ꯑꯃꯁꯨ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯦꯁ ꯑꯥꯏ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯪꯕꯅꯤꯅ ꯐꯔꯦ ꯁꯥꯔꯅ ꯄꯥꯝꯂꯤꯕꯗꯨ ꯀꯔꯤꯅꯣ ꯑꯗꯨ ꯇꯧꯕꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯇ꯭ꯔꯥꯟꯁꯐꯔ ꯊꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯇ꯭ꯔꯥꯟꯁꯐꯔ ꯊꯥꯈꯤ ꯑꯁꯨꯝ ꯇꯧꯗꯅ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯩꯔꯝꯕ ꯑꯦꯁ ꯑꯥꯏ ꯑꯗꯨꯁꯨ ꯊꯥꯗꯣꯛꯈꯤꯕ ꯇꯥꯈꯤ ꯃꯍꯥꯛꯀꯤ ꯑꯦꯁ ꯑꯥꯏ ꯑꯗꯨꯁꯨ ꯃꯌꯥꯝꯅꯗꯤ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤ ꯃꯔꯝꯗꯤ ꯑꯦꯁ ꯑꯥꯏ ꯑꯗꯨꯅ ꯆꯥꯔꯤꯕ ꯊꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯄꯩꯁꯥ ꯅꯨꯡꯁꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯈꯞꯄꯗꯨ ꯂꯣꯏꯅ ꯐꯥꯒꯠꯂꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯦꯁ ꯑꯥꯏ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯊꯥꯗꯣꯛꯅꯤꯡꯕ ꯄꯥꯝꯕꯅꯤ ꯃꯗꯨꯒꯤꯗꯤ ꯑꯦꯁ ꯑꯥꯏ ꯑꯗꯨꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯐꯕ ꯇꯧꯔꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯇꯣꯏꯅ ꯇꯣꯏꯅ ꯑꯗꯨꯝ ꯊꯣꯛꯀꯅꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯒꯤ ꯑꯣꯁꯤ ꯑꯗꯨꯅ ꯌꯨ ꯉꯥꯎꯕ ꯄꯨꯂꯤꯁ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯅꯪꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯤ ꯃꯁꯛ ꯌꯦꯡꯗꯅ ꯅꯣꯡꯃꯩ ꯀꯥꯞꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯊꯤꯅ ꯆꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯐꯝ ꯑꯗꯨ ꯂꯩꯆꯤꯟ ꯉꯥꯛꯇ ꯊꯥꯕꯅꯤꯅ ꯃꯁꯛ ꯑꯗꯨ ꯃꯨꯟꯅ ꯈꯪꯉꯨꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯣ ꯑꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯃꯨꯛ ꯀꯥꯞꯂꯒ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯣꯁꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯦ ꯑꯗꯨꯒ ꯅꯪꯅ ꯊꯪꯅꯕ ꯅꯨꯃꯤꯠꯇ ꯃꯤꯁ ꯐꯥꯌꯔ ꯑꯅꯤꯔꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯏꯟꯀ꯭ꯋꯥꯏꯔꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯒꯅꯤ ꯑꯩ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯍꯥꯏꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯁꯣꯔꯣꯛ ꯁꯥꯕꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯂꯥꯛꯈꯤ ꯁꯣꯔꯣꯛ ꯁꯥꯕꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯗꯨ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯣꯁꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯔꯗꯨꯅ ꯁꯦꯟꯅꯅꯕ ꯑꯃꯁꯨꯡ ꯄꯦꯇ꯭ꯔꯣꯂꯤꯡ ꯇꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯌꯨ ꯉꯥꯎꯕ ꯅꯨꯄꯥꯗꯨꯁꯨ ꯀꯨꯃꯥꯔꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯅꯣꯡꯃꯩ ꯑꯦꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯄꯤꯄꯜꯁ ꯑꯥꯔꯃꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯔꯀꯥꯔꯅ ꯇꯧꯔꯤꯕꯁꯤ ꯎꯠꯆꯔꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯖꯪꯒꯜꯁꯤꯡ ꯑꯁꯤ ꯀꯣꯛꯊꯣꯛꯄ ꯌꯥꯔꯣꯏ ꯑꯃꯁꯨꯡ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯣꯠ ꯑꯃꯠꯇ ꯄꯨꯗꯨꯅ ꯆꯠꯄ ꯌꯥꯔꯣꯏ ꯁꯔꯀꯥꯔꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯊꯣꯛ ꯊꯥꯛꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯃꯔꯤꯕꯨ ꯕꯣꯝꯅ ꯄꯣꯈꯥꯏꯍꯟꯗꯨꯅ ꯍꯥꯠꯈꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯅꯤꯜꯗꯤ ꯌꯥꯝꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ DSPꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ SPꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕ ꯌꯥꯔꯣꯏ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ SP ꯑꯗꯨꯅꯗꯤ DSPꯗ ꯊꯕꯛ ꯑꯁꯤ ꯇꯞꯊꯅ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯃꯔꯝꯗꯤ ꯕꯣꯠ ꯀꯨꯏꯁꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯀꯔꯤꯒꯨꯝꯕ ꯂꯃꯟ ꯈꯨꯝꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯃꯈꯣꯏꯅ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛ ꯂꯃꯟ ꯈꯨꯝꯒꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯆꯤꯡꯅꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯍꯥꯠꯀꯦꯔꯥ ꯐꯥꯒꯦꯔꯥ ꯂꯣꯏ ꯊꯣꯛꯄ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯁꯤꯚꯤꯂꯤꯌꯟꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅ ꯆꯤꯡꯅꯕ ꯃꯤꯁꯤꯡ ꯑꯗꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄ ꯍꯧꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯐꯥꯔꯛꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯗꯕ ꯇꯥꯔꯒꯗꯤ ꯁꯨꯅꯤꯜꯅ ꯃꯈꯣꯏꯕꯨ ꯃꯐꯤ ꯃꯔꯣꯜ ꯂꯧꯊꯣꯛꯇꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨ ꯃꯤꯇꯤꯡ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯈꯟꯅꯔꯤꯕ ꯑꯁꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯄꯤꯄꯜꯁ ꯑꯥꯔꯃꯤꯒꯤ ꯃꯔꯤ ꯃꯇꯥ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯐꯥꯕ ꯇꯥꯔꯒꯗꯤ ꯄꯤꯄꯜꯁ ꯑꯥꯔꯃꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯐꯥꯒꯠꯂꯣ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯕ ꯍꯧꯔꯛꯏ ꯃꯗꯨꯒꯤꯗꯤ ꯆꯟꯗ꯭ꯔꯟ ꯍꯥꯏꯔꯤꯕ ꯍꯦꯗ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯁꯨ ꯄꯤꯄꯜ ꯑꯥꯔꯃꯤꯒꯤ ꯃꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯇꯝꯃꯤ ꯃꯔꯝꯗꯤ ꯃꯤꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯤꯄꯜꯁ ꯑꯥꯔꯃꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯥꯃꯤꯜ ꯔꯥꯖ꯭ꯌꯒꯤ ꯃꯕꯣꯛꯇ ꯄꯥꯎ ꯑꯁꯤ ꯇꯝꯕ ꯂꯥꯛꯈꯤ ꯇꯥꯃꯤꯜ ꯔꯥꯖ꯭ꯌꯒꯤ ꯃꯕꯣꯛ ꯑꯁꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯄꯤꯄꯜ ꯑꯥꯔꯃꯤꯗ ꯌꯥꯎꯔꯤꯕꯅꯤꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯇꯥꯃꯤꯜ ꯔꯥꯖ꯭ꯌ ꯑꯁꯤ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯏ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯁꯨ ꯀꯩꯊꯦꯜ ꯌꯧꯔꯛꯄ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯕꯣꯛ ꯑꯗꯨꯅ ꯇꯥꯃꯤꯜ ꯔꯥꯖ꯭ꯌꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨ ꯑꯩ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯄꯩꯁꯥ ꯇꯣꯟꯕꯅꯤ ꯑꯗꯨꯝꯇ ꯂꯧꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯁꯨ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯝꯃꯝꯗꯨꯅ ꯃꯍꯥꯛꯁꯨ ꯄꯩꯁꯥ ꯂꯧꯕ ꯂꯥꯛꯈꯤ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯦꯡꯅꯔꯗꯨꯅ ꯐꯥꯔꯗꯨꯅ ꯃꯈꯣꯏꯒꯤ ꯕꯦꯁ ꯑꯃꯗ ꯄꯣꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯇꯥꯃꯤꯜ ꯔꯥꯖ꯭ꯌꯁꯨ ꯃꯕꯣꯛ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯉꯥꯏꯖꯗꯨꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯕꯣꯛ ꯑꯗꯨꯗꯤ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯈꯤꯗꯦ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯥꯃꯤꯜ ꯔꯥꯖ꯭ꯌꯒꯤ ꯃꯕꯣꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯇꯥꯃꯤꯜ ꯔꯥꯖ꯭ꯌꯒꯤ ꯃꯕꯣꯛ ꯑꯁꯤ ꯄꯨꯂꯤꯁꯅ ꯍꯥꯠꯄꯅꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯜꯂꯕ ꯃꯇꯨꯡꯗ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯊꯕꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠꯇ ꯃꯩ ꯆꯤꯡꯍꯜꯂꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯂꯧꯊꯣꯛꯂꯗꯨꯅ ꯐꯨꯕ ꯌꯥꯕ ꯐꯨꯔꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯇꯥꯃꯤꯜ ꯔꯥꯖ꯭ꯌꯒꯤ ꯊꯃꯣꯏ ꯑꯗꯨ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯇꯥꯃꯤꯜ ꯔꯥꯖ꯭ꯌꯒꯤ ꯃꯕꯣꯛ ꯑꯗꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯀꯨꯃꯥꯔꯁꯨ ꯇꯥꯗꯨꯅ ꯂꯥꯛꯈꯤ ꯀꯨꯃꯥꯔꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯕꯣꯛꯀꯤ ꯂꯩꯈꯤꯗꯕꯒꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄ ꯑꯗꯨꯗ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯥꯃꯤꯜ ꯔꯥꯖ꯭ꯌꯒꯤ ꯃꯕꯣꯛ ꯑꯁꯤ ꯄꯨꯂꯤꯁꯅ ꯍꯥꯠꯄꯅꯤ ꯑꯁꯤ ꯈꯪꯕꯅꯤꯅ ꯀꯨꯃꯥꯔ ꯂꯥꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯌꯥꯅꯤꯡꯈꯤꯗꯦ ꯑꯃꯁꯨꯡ ꯈꯔ ꯐꯕ ꯑꯍꯜ ꯑꯃ ꯆꯪꯂꯛꯇꯨꯅ ꯀꯨꯃꯥꯔꯗ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅ ꯅꯪꯕꯨ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯍꯟꯕ ꯌꯥꯏ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯑꯁꯤ ꯄꯨꯂꯤꯁꯅ ꯍꯥꯠꯄꯅꯤ ꯑꯗꯨꯒ ꯅꯪꯁꯨ ꯄꯨꯂꯤꯁꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯆꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯇꯥꯃꯤꯜ ꯔꯥꯖ꯭ꯌꯅꯗꯤ ꯃꯍꯥꯛ ꯂꯩꯕꯗ ꯀꯗꯧꯔꯒꯦ ꯉꯥꯛꯇꯪ ꯂꯩꯖꯁꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯑꯍꯜ ꯑꯗꯨꯁꯨ ꯅꯣꯏ ꯊꯣꯛꯄ ꯇꯧꯍꯧꯔꯣ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ
ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯀꯌꯥ ꯑꯃꯔꯣꯝ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯑꯉꯥꯡ ꯈꯥꯛꯇꯅ ꯂꯣꯏꯅ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯧꯕ ꯆꯦꯟꯕ ꯅꯨꯄꯤꯗꯨꯁꯨ ꯐꯥꯗꯨꯅ ꯄꯨꯔꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯃꯊꯟꯇ ꯃꯌꯨꯝꯗ ꯍꯨꯟꯗꯣꯛꯑꯝꯕ ꯐꯥꯎꯕ ꯌꯥꯎꯔꯤ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯇꯨꯀꯨꯠꯆꯅꯤꯡꯉꯥꯏ ꯑꯃꯁꯨꯡ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁꯛꯐꯝ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤꯗꯒꯤ ꯃꯧꯗꯒꯤ ꯂꯣꯏꯅ ꯐꯥꯗꯨꯅ ꯃꯈꯣꯏꯒꯤ ꯕꯦꯁ ꯑꯗꯨ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯈꯣꯏꯒꯤ ꯕꯦꯁ ꯑꯗꯨꯗ ꯅꯨꯄꯤ ꯀꯌꯥ ꯑꯃꯔꯣꯝ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯀꯨꯃꯥꯔꯁꯨ ꯎꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯐꯨꯔꯗꯨꯅ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯕ ꯍꯧꯔꯛꯏ ꯀꯨꯃꯥꯔꯁꯨ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯗꯨ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯣꯐꯤꯁꯔ ꯑꯃꯗ ꯂꯥꯛꯇꯨꯅ ꯋꯥꯐꯝ ꯑꯗꯨ ꯇꯝꯃꯤ ꯑꯩꯒꯤ ꯈꯪꯅꯕ ꯃꯤ ꯌꯥꯎꯕꯤ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯐꯥꯔꯛꯂꯤꯕ ꯑꯁꯤ ꯄꯦꯔꯨꯃꯜꯒꯤ ꯃꯐꯝ ꯈꯪꯅꯕꯒꯤꯗꯃꯛꯇ ꯐꯥꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯐꯝ ꯑꯗꯨ ꯑꯩ ꯇꯥꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯄꯨꯂꯤꯁ ꯑꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯐꯤ ꯃꯔꯣꯜ ꯂꯧꯊꯣꯛꯑꯕ ꯃꯇꯨꯡꯗ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯤ ꯅꯪꯁꯨ ꯌꯦꯡꯉꯨ ꯁꯨꯝ ꯍꯩꯅꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯅ ꯂꯧꯊꯣꯛꯎ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯔꯛꯈꯤ ꯑꯣꯁꯤ ꯑꯗꯨꯅ ꯃꯣꯔꯣꯛ ꯄꯣꯔꯛꯎ ꯍꯥꯏꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠꯇ ꯃꯣꯔꯣꯛ ꯇꯩꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯃꯧꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯏꯒꯤ ꯃꯉꯛꯇ ꯁꯤꯔꯤꯕ ꯃꯪꯒꯜ ꯁꯨꯇ꯭ꯔ ꯐꯥꯎꯕ ꯂꯣꯏꯅ ꯂꯧꯊꯣꯛꯈꯤ ꯃꯗꯨꯒꯤꯗꯤ ꯀꯨꯃꯥꯔꯟꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯕꯗꯒꯤ ꯗꯤꯑꯦꯁꯄꯤꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯈꯤ ꯃꯍꯥꯛ ꯗꯤꯑꯦꯁꯄꯤꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯗꯤꯑꯦꯁꯄꯤ ꯎꯅꯒꯦ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯗꯤꯑꯦꯁꯄꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯒ ꯑꯦꯁꯄꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯤꯇꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯄꯥꯟꯗ ꯄꯨꯂꯤꯁ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯆꯪꯍꯟꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯃꯔꯩ ꯇꯨꯔꯩ ꯁꯨꯝ ꯇꯧꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯗꯤꯑꯦꯁꯄꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯅꯪꯗꯤ ꯀꯝꯄꯅꯤꯒꯤ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯝꯄꯅꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯁꯤ ꯑꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯥꯗꯨꯅ ꯄꯨꯔꯛꯏ ꯅꯨꯄꯤ ꯑꯉꯥꯡ ꯈꯥꯛꯇꯨꯅ ꯂꯣꯏꯅ ꯄꯣꯔꯛꯏ ꯑꯗꯨꯒ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯇꯧꯔꯦ ꯃꯈꯣꯏꯅ ꯈꯪꯅꯤꯡꯂꯤꯕꯁꯤ ꯄꯦꯔꯨꯃꯜꯒꯤ ꯂꯩꯐꯝ ꯑꯗꯨ ꯅꯠꯇ꯭ꯔꯥ ꯄꯦꯔꯨꯃꯜꯒꯤ ꯂꯩꯐꯝ ꯑꯗꯨꯗꯤ ꯑꯩ ꯈꯪꯏ ꯑꯩ ꯇꯥꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯅꯈꯣꯏꯒꯤ ꯑꯣꯁꯤꯗ ꯍꯥꯏꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯣꯁꯤꯗꯗꯤ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯥꯕꯤꯈꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯉꯣꯟꯗ ꯄꯨꯂꯤꯁ ꯇꯔꯥꯗ ꯄꯤꯕꯤꯌꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯗꯨꯒ ꯑꯩ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯄꯣꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯑꯣꯠꯄꯤ ꯅꯩꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯇꯝꯕꯤꯈꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯗꯤꯑꯦꯁꯄꯤ ꯑꯗꯨꯗ ꯍꯥꯏꯈꯤ ꯃꯗꯨꯗ ꯗꯤꯑꯦꯁꯄꯤ ꯑꯗꯨꯅꯁꯨ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯊꯥꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯀꯨꯃꯥꯔꯟꯕꯨ ꯊꯥꯖꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯨꯃꯥꯔꯟꯁꯨ ꯄꯦꯔꯨꯃꯜ ꯊꯤꯕ ꯀꯩꯊꯦꯜ ꯑꯗꯨꯗ ꯂꯥꯛꯈꯤ ꯀꯩꯊꯦꯜ ꯑꯗꯨꯗ ꯄꯦꯔꯨꯃꯜ ꯊꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯌꯥꯃꯔꯨꯝ ꯀꯥꯞꯅꯈꯤ ꯀꯨꯃꯥꯔꯗꯤ ꯅꯣꯡꯃꯩ ꯄꯥꯏꯗꯕꯤꯗ ꯂꯥꯛꯄꯅꯤꯅ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯄꯦꯔꯨꯃꯜꯕꯨ ꯐꯥꯔꯨꯔꯒꯦ ꯈꯜꯂꯗꯨꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯣꯡꯗꯨꯅ ꯄꯦꯔꯨꯃꯜꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤ ꯑꯃꯁꯨꯡ ꯄꯦꯔꯨꯃꯜꯒꯤ ꯂꯩꯐꯝ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯕꯨ ꯊꯥꯖꯤꯟꯈꯤ ꯑꯁꯨꯝ ꯅꯣꯡꯃꯩ ꯀꯥꯞꯅꯔꯛꯈꯤ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯀꯥꯞꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯌꯥꯝ ꯀꯟꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯦ ꯕꯦꯛꯑꯞ ꯊꯥꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗꯁꯨ ꯕꯦꯛꯑꯞ ꯃꯌꯥꯝ ꯂꯥꯛꯏ ꯄꯦꯔꯨꯃꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯨꯃꯥꯔꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯆꯕꯗꯒꯤꯗꯤ ꯃꯗꯨꯒꯤꯗꯤ ꯀꯨꯃꯥꯔꯟꯁꯨ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯤꯕ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯦꯔꯨꯃꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯅꯣꯡꯃꯩꯅ ꯀꯥꯞꯄꯤ ꯃꯍꯥꯛꯅ ꯀꯥꯞꯂꯤꯕꯁꯤꯗꯤ ꯃꯁꯥꯗ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯀꯥꯞꯄ ꯅꯠꯇꯦ ꯃꯈꯣꯡꯗ ꯀꯥꯞꯄꯅꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯄꯨꯂꯤꯁ ꯑꯃꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝꯅꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯣꯁꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯄꯦꯔꯨꯃꯜꯒ ꯃꯔꯤ ꯂꯩꯅꯕ ꯑꯃꯁꯨꯡ ꯄꯤꯄꯜꯁ ꯑꯥꯔꯃꯤꯒ ꯃꯔꯤ ꯂꯩꯅꯕ ꯐꯦꯃꯤꯂꯤꯁꯤꯡ ꯑꯗꯨ ꯀꯅꯥꯅꯣ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯃꯤ ꯑꯃꯈꯛꯇꯪ ꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯛꯇꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯂꯣꯏꯅ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤꯗꯤ ꯀꯨꯃꯥꯔꯟꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯈꯨꯠ ꯊꯥꯡꯒꯠꯂꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯄꯦꯔꯨꯃꯜꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯗꯨꯅ ꯄꯦꯔꯨꯃꯜꯕꯨ ꯃꯍꯥꯛꯅ ꯐꯥꯈꯤ ꯃꯗꯨꯒꯤꯗꯤ ꯄꯦꯔꯨꯃꯜꯕꯨ ꯐꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯒꯤ ꯍꯥꯛꯇꯛꯇꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯄꯨꯂꯤꯁꯀꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯇꯣꯔꯆꯔ ꯇꯧꯕꯤꯔꯦ ꯅꯪ ꯁꯔꯦꯟꯗꯔ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯨꯃꯥꯔꯟꯒꯤ ꯃꯤꯁꯤꯡ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤ ꯑꯃꯁꯨꯡ ꯇꯟꯖꯥꯗꯨꯗ ꯀꯨꯃꯥꯔꯟ ꯃꯐꯝ ꯑꯗꯨꯗ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤ ꯑꯁꯨꯝ ꯆꯦꯟꯕ ꯇꯥꯔꯒꯁꯨ ꯀꯨꯃꯥꯔꯅ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯗꯨꯅ ꯐꯥꯈꯤ ꯌꯨꯝ ꯑꯃꯗ ꯃꯍꯥꯛꯅ ꯅꯣꯡꯃꯩꯅ ꯅꯝꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯦꯔꯨꯃꯜꯕꯨ ꯐꯥꯗꯨꯅ ꯄꯨꯊꯣꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤꯁꯤꯒꯤ ꯄꯥꯔꯠ 1 ꯑꯁꯤ ꯂꯣꯏꯈꯤ ꯃꯨꯚꯤꯁꯤꯒꯤ ꯄꯥꯔꯠ 1 ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯕ ꯃꯊꯪ ꯄꯥꯔꯠ 2ꯗ ꯂꯥꯛꯀꯗꯕ ꯁꯤꯟꯁꯤꯡ ꯑꯗꯨ ꯃꯊꯪ ꯎꯠꯂꯤ ꯑꯗꯨꯕꯨ ꯄꯥꯔꯠ 2ꯒꯤ ꯃꯨꯚꯤꯗꯨꯁꯨ ꯂꯥꯛꯂꯕꯅꯤꯅ ꯃꯗꯨꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯂꯤꯖꯔꯛꯂꯒꯦ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯤ ꯔꯤꯚꯤꯜ ꯇꯔꯥ ꯅꯣꯛꯆꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯚꯤꯗꯨꯊꯂꯥꯏ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯄꯥꯔꯠ 2 ꯑꯗꯨꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯨꯚꯤꯁꯤꯒꯤ ꯍꯧꯔꯛꯄꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯃꯃꯥꯡꯊꯛꯀꯤ ꯐꯥꯔꯁꯠ ꯄꯥꯔꯠꯇ ꯂꯣꯏꯁꯤꯟꯈꯤꯕ ꯃꯇꯥꯡ ꯑꯗꯨꯗꯒꯤ ꯍꯧꯔꯛꯏ ꯍꯥꯏꯕꯗꯤ ꯄꯨꯂꯤꯁꯁꯤꯡꯅ ꯄꯦꯔꯨꯃꯜꯕꯨ ꯐꯥꯈꯤꯕ ꯃꯇꯥꯡ ꯑꯗꯨꯗꯒꯤ ꯂꯥꯛꯏ ꯃꯗꯨꯒꯤꯗꯤ ꯄꯦꯔꯨꯃꯜꯅ ꯗꯤꯑꯦꯁꯄꯤꯗꯨꯗ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤꯗꯤ ꯃꯤ ꯑꯃꯕꯨ ꯃꯤ ꯑꯃꯗꯒꯤ ꯈꯥꯏꯗꯣꯛꯇꯨꯅ ꯔꯨꯜ ꯇꯧꯕ ꯁꯤꯁꯇꯦꯝꯅꯤ ꯍꯥꯏꯕꯗꯤ ꯗꯤꯚꯥꯏड ꯑꯦꯟड ꯔꯨꯜ ꯇꯧꯕ ꯍꯥꯏꯕꯗꯨꯅꯤ
ꯖꯥꯠ ꯄꯥꯠ ꯑꯃꯁꯨꯡ ꯃꯤ ꯈꯦꯟꯅꯕꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯅꯈꯣꯏꯅ ꯃꯈꯣꯏꯒꯤ ꯀꯥꯟꯅꯕ ꯑꯣꯏꯖꯕ ꯂꯧꯏ ꯑꯩꯈꯣꯏꯗꯤ ꯃꯤꯆꯝ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯇꯥꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯩꯕꯨ ꯃꯌꯥꯝꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯅꯛꯁꯂꯥꯏꯠꯅꯤ ꯍꯥꯏꯗꯨꯅ ꯁꯟꯗꯣꯛꯄꯤꯔꯤꯕꯅꯤꯅꯦ ꯌꯦꯡꯉꯨ ꯑꯉꯥꯡ ꯑꯃ ꯍꯦꯛ ꯄꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯔꯝꯕ ꯖꯥꯇꯤꯅꯣ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯈꯥꯏꯗꯣꯛꯄꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤ ꯄꯥꯔꯇꯤꯅꯗꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤ ꯖꯥꯇꯤꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯦꯡꯕꯤꯔꯣ ꯅꯛꯁꯂꯥꯏꯠ ꯑꯣꯏꯔꯤꯕꯁꯤꯕꯨ ꯑꯩꯈꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯅꯈꯣꯏꯔꯣ ꯃꯗꯨꯒꯤꯗꯤ ꯃꯊꯪ ꯏꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗꯁꯨ ꯆꯤꯞ ꯖꯁꯇꯤꯁ ꯑꯃꯁꯨꯡ ꯄꯨꯂꯤꯁꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯁꯥꯎꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯂꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯠꯂꯒ ꯅꯈꯣꯏꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯀꯅꯥꯒꯤ ꯑꯣꯔꯗꯔꯅ ꯇꯧꯔꯤꯕꯅꯣ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯤ ꯀꯌꯥꯃꯔꯨꯝꯁꯨ ꯅꯈꯣꯏꯅ ꯍꯥꯠꯇꯣꯛꯄꯤꯔꯦ ꯃꯗꯨꯒꯤꯗꯤ ꯆꯤꯞ ꯖꯁꯇꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯥꯔ ꯑꯩꯈꯣꯏ ꯃꯗꯨꯃꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅꯗꯤ ꯂꯦꯞꯈꯤꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯗꯕꯗꯒꯤ DSPꯅ ꯃꯗꯨꯒꯤ ꯐꯤꯔꯦꯞ ꯑꯗꯨ ꯂꯦꯞꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯗꯨ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯂꯩꯇꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯗꯣꯔꯤꯕꯅꯤ ꯑꯩꯅ ꯄꯕ꯭ꯂꯤꯛ ꯑꯃꯁꯨꯡ ꯃꯦꯗꯤꯌꯥꯗ ꯀꯔꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯥꯏꯔꯤꯕꯅꯣ ꯃꯗꯨꯒꯤꯗꯤ ꯆꯤꯞ ꯖꯁꯇꯤꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯥꯔ ꯅꯪ ꯃꯗꯨꯒꯤꯗꯃꯛꯇ ꯌꯥꯝꯅ ꯂꯨꯅ ꯈꯟꯕꯤꯔꯨꯅꯨꯗ ꯃꯁꯤ ꯃꯤꯁꯟ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯐꯣꯜ ꯑꯃꯗꯤ ꯐꯪꯏ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯄꯦꯔꯨꯃꯜ ꯑꯗꯨ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣꯀꯞꯇ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯈꯕꯔꯗ ꯐꯣꯡꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯗ ꯁꯄꯣꯔꯠ ꯇꯧꯔꯛꯀꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯤꯅꯤꯁꯇꯔ ꯑꯗꯨ ꯍꯥꯏꯔꯞꯇꯤ ꯍꯔꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯥꯏꯅꯤꯡꯒꯤ ꯊꯕꯛ ꯑꯗꯨ ꯑꯃꯨꯛ ꯍꯧꯕ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ OC ꯔꯥꯘꯕꯦꯟꯗ꯭ꯔꯅ ꯀꯨꯝꯕꯔꯦꯁꯟꯕꯨ ꯃꯍꯥꯛꯀꯤ ꯃꯦꯃꯣ ꯑꯗꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯛꯇꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯍꯥꯏꯕ ꯏꯟꯗꯕꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯁꯁꯄꯦꯟ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯄꯦꯔꯨꯃꯜ ꯐꯥꯕꯒꯤ ꯀ꯭ꯔꯦꯗꯤꯠ ꯑꯁꯤ ꯃꯉꯣꯟꯗ ꯐꯥꯎꯕ ꯄꯤꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ DSP ꯑꯗꯨꯅ ꯄꯦꯔꯨꯃꯜꯒꯤ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯅ ꯂꯧꯊꯣꯛꯂꯒ ꯑꯃꯨꯛ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯗꯨꯒꯤ DSP ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤ ꯄꯣꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯣꯝ ꯅꯥꯀꯟꯗ ꯄꯦꯔꯨꯃꯜꯅ ꯃꯍꯥꯛꯀꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯁꯦꯠꯆꯤꯟꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯣꯟꯁꯇꯦꯕꯜ ꯑꯃꯗ ꯀꯣꯗ ꯂꯦꯡꯒ꯭ꯋꯦꯖꯇ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏꯁꯦ ꯁꯨꯇꯤꯒ ꯑꯝꯇ ꯐꯪꯖꯗꯕꯅꯤꯅꯦ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯗꯤ ꯁꯨꯇꯤ ꯐꯪꯗꯨꯅ ꯋꯤꯀꯦꯟꯗꯒꯁꯤ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯄꯨꯗꯨꯅ ꯀꯣꯏꯕꯒ ꯆꯠꯄ ꯐꯪꯂꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯣꯟꯁꯇꯦꯕꯜ ꯑꯃ ꯊꯣꯛꯂꯛꯂꯒ ꯃꯐꯝ ꯑꯗꯨꯗ ꯁꯥꯔꯤ ꯌꯣꯟꯕ ꯂꯥꯛꯄ ꯁꯥꯗꯨꯅ ꯄꯦꯔꯨꯃꯜꯒꯤ ꯃꯤ ꯑꯅꯤ ꯂꯥꯛꯑꯝꯃꯤ ꯄꯦꯔꯨꯃꯜꯒꯤ ꯃꯤ ꯑꯅꯤꯗꯨꯗ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯃꯝꯃꯤ ꯍꯥꯏꯕꯗꯤ ꯀꯣꯗ ꯂꯦꯡꯒ꯭ꯋꯦꯖꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯄꯦꯔꯨꯃꯜ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯗꯨꯅ ꯇꯥꯛꯑꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯄꯦꯔꯨꯃꯜꯒꯤ ꯇꯤꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯥꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯂꯣꯏꯅ ꯁꯟꯗꯣꯛꯇꯨꯅ ꯂꯣꯏꯅ ꯈꯪꯅꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯗꯨꯗ ꯎꯀꯤꯜ ꯑꯃꯁꯨ ꯌꯥꯎꯏ ꯃꯈꯣꯏꯅ ꯈꯟꯅꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯍꯌꯦꯡ ꯄꯦꯔꯨꯃꯜ ꯑꯁꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯄ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯗꯨꯒꯤ ꯂꯣꯌꯔ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯄꯨꯂꯤꯁꯀꯤ ꯕꯦꯁ ꯑꯗꯨꯗ ꯃꯍꯥꯛꯅ ꯏꯚꯤꯗꯦꯟꯁ ꯈꯣꯝꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯔꯤꯄꯣꯔꯇꯔ ꯑꯃ ꯊꯥꯈꯤ ꯃꯗꯨꯒꯤꯗꯤ ꯔꯤꯄꯣꯔꯇꯔ ꯑꯗꯨꯁꯨ ꯕꯦꯁ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯆꯪꯉꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯧꯔꯤꯕ ꯇꯣꯔꯆꯔ ꯀꯌꯥ ꯃꯔꯝꯗꯁꯨ ꯎꯈꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯃꯐꯤ ꯃꯔꯣꯜ ꯂꯧꯊꯣꯛꯇꯨꯅ ꯃꯩ ꯆꯤꯡꯍꯟꯗꯨꯅ ꯊꯝꯃꯝꯕꯒꯤ ꯐꯤꯚꯝ ꯑꯗꯨꯁꯨ ꯎꯈꯤ ꯃꯍꯥꯛꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯥꯞꯂꯝꯃꯤ ꯃꯗꯨꯒꯤꯗꯤ DSP ꯁꯨꯅꯤꯜꯗ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯂꯥꯛꯈꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯄꯦꯔꯨꯃꯜ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯊꯝ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯕꯣꯔꯗꯔꯒꯤ ꯆꯦꯛ ꯄꯣꯁꯠ ꯑꯗꯨꯗ ꯑꯣꯏꯅ ꯊꯝꯃꯨꯕꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯂꯦꯞꯅꯈꯤ ꯕꯣꯔꯗꯔꯒꯤ ꯆꯦꯛ ꯄꯣꯁꯠ ꯑꯗꯨ ꯆꯠꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯁꯣꯡꯕ ꯖꯪꯒꯜ ꯑꯃ ꯐꯥꯎꯗꯨꯅ ꯆꯠꯄꯁꯨ ꯇꯥꯜꯂꯤ ꯃꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯐꯝ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯔꯛ ꯇꯥꯕ ꯂꯝꯕꯤꯅꯤ ꯆꯠꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯖꯒꯥꯅꯤ ꯒꯥꯔꯤ ꯊꯧꯕꯁꯨ ꯌꯥꯝꯅ ꯐꯔꯛ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨ ꯆꯠꯀꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯨꯃꯥꯔꯦꯁꯟꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯨꯃꯥꯔꯦꯁꯟ ꯍꯥꯏꯕꯗꯤ ꯀꯨꯃꯥꯔ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯒꯥꯔꯤ ꯌꯥꯝꯅ ꯊꯧꯕ ꯍꯩꯕ ꯅꯨꯄꯥꯗꯨꯔ ꯍꯥꯏꯗꯨꯅ DSP ꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛ ꯀꯧꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ OC ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯨꯅꯤꯜꯗꯤ ꯂꯣꯏꯅ ꯈꯪꯕꯅꯤꯅ ꯍꯧꯖꯤꯛ ꯅꯪꯅ ꯏꯒꯣ ꯎꯠꯀꯗꯕ ꯃꯇꯝ ꯅꯠꯇꯦ ꯌꯥꯝꯅ ꯂꯨꯕ ꯃꯇꯝꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯨꯅ ꯀꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯨꯃꯥꯔꯦꯁꯟꯁꯨ ꯕꯦꯁ ꯑꯗꯨꯒ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯇꯧꯕ ꯇꯥꯟꯖꯥꯗꯨꯗ ꯀꯣꯟꯁꯇꯦꯕꯜ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯀꯧꯈꯤ OC ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯁꯁꯄꯦꯟ ꯇꯧꯕ ꯇꯥꯔꯒꯁꯨ DSP ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯀꯧꯔꯗꯨꯅ ꯊꯕꯛ ꯑꯗꯨ ꯖꯣꯏꯟ ꯇꯧꯍꯟꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯗ꯭ꯌꯨꯇꯤ ꯑꯗꯨ ꯑꯃꯨꯛ ꯍꯥꯞꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯨꯃꯥꯔꯦꯁꯟꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ OC ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯇꯣꯡꯂꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯀꯣꯟꯁꯇꯦꯕꯜ ꯕꯂꯥꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯄꯦꯔꯨꯃꯜꯁꯨ ꯃꯃꯥꯏ ꯈꯨꯝꯖꯤꯜꯂꯗꯨꯅ ꯍꯥꯞꯂꯗꯨꯅ ꯄꯨꯔꯗꯨꯅ ꯂꯥꯛꯈꯤ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯦꯔꯨꯃꯜꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏꯗ ꯂꯤꯔꯛꯈꯤ ꯅꯈꯣꯏꯅ ꯑꯩꯒꯤ ꯋꯥꯔꯤ ꯈꯪꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯔꯨꯄꯟꯒꯤ ꯋꯥꯔꯤ ꯑꯁꯤ ꯍꯥꯟꯅ ꯇꯥꯕ ꯇꯥꯏ ꯃꯔꯝꯗꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯉꯣꯟꯗꯒꯤ ꯊꯣꯛꯂꯛꯄ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ
Karupan Harris Kanano Habataragadi, Makoi Kungandu Lemba, Nupama Chamani. Madi Sinasi flashback Talaki, flashback is in Aduda, Karupan Suma Maduda Mahaki Mawana Singaluna Lunana, Jamindar Magimim the Changai, Jamindar Dugimim the Changatuna Mapomadra Leriva Jamindar missing a do, Makoi Makoina Porokli Bakulai Singaduna, Yala Yaladuna Halaka Changai. Madi the Karupan so, Jamindar get Tonga Manata Changadra Tonga to Timba Maduda, Jamindar so no way Paraduna, Nakoi Mapomasiriano Tuna Chakro Aduga, Toli with Hodo say Mawang Mamang Hatutiki Janadula Lapani Hadun Harake. Aduga Masi Equi Hagni Hadun Harake. Kaligumba Koina Chatavatagadi, Mapomasira Alibami Kunemachangasi, no way a capsule Luna Hatkani Hadun Harake. Madame Selekuna Kambangam Libase, Makoi, Jaminda, Dugi Malata, Mahana Honga the Burnupi, do lady Habasim de Kangi. Masina Talibase, Mamaki Matam the Chandara Clibase, Bonde Lever Sing a Sigi no PSC, Happy the Honga the PSC, Jaminda Gahana, Hingle Katavani, Adugi Matunda, Makoina, Lohombaye. Hibidi, Jal Handavakangu Sing a Si Makoina, Kasulit and a Kanbagi Mone. Matosuna, Karupan Suma Pamadra, Lumduna Deremi, Lumduna Levatan Jadura, Jaminda, Tolaki, Madigi Mahan, Tamputokuna, Jaminda, the Hatway Amsung, Mahaki Lohonga the Vanipi, the Pudra Laki. Madigi, no Alapamata Maduda, Jamindar Machano passing a dula tuna, Kunganga do the old neighbor Horoke. The mid Aduda Mahaki Mapabu Hatkivani Haduna, Karupan Gimating Pankipa Mamana Sing Amasung, Kunganga do the Karupan Bukamba missing a double Makoina, Yam Tina Tina Walame. The same habitatagadi, Perumal Haribana Pase, Kunganga do the Mamataki Matamaduda, Sarkargo was Amoiname, Mapamaduda, Kurupan Sumana like Dakivas Hatramani, no mid Aduda, Kurupan Nasatkiva Matamaduda. Perumal Su Hobi, Maramada Makoina Halaput and Jadura, Perumal Bumhala, Mapama Mata Lotuna Tam Kipani, Maramaduna, Mapamadu Ladiba, Jamindagi Masasing Aduna, Kurupan Butivala Kivani, Madigi Toli with Hoto, the war, Kambangam Janabita Mata, Perumal Su Palitabagi, Police Pudulaki, Police Pudula, Pumata Madura, Mapamadula, Policing and so, Jamindagi Minga to Udunadami, Maramaduna, Policing Aduna, Jamindagi Masasing Adu, Pardon at the Pukidre. Adu Kurupan Bumako the Sinagani had a team like Hatoke. Perumal Kurupan Bunushibi Madam de Mahakpo, Mahana like the big Habamata Makwe City Jar and the Bajati Gangunina, Zalwan Wakangu Singaska Puna Paminatuna like Tapungam with the Haidun Hanke. The Midadu Mahak, Markil Hombagi Baton people Lapani Adubo, like them bigay, like them bagi Chahilik the Haidun Harapumatamuda, Mark the Jar and the Wakanguni, Maramaduna, like the Mubamatamda, Punatamina Bamatamadu Tambu Hamduna, Mark Chatke. Wafam the Tarbumatamda, Perumal Gitamoida, Karigumbam de Fauke. Perumal Kanjari say, Karigumba Kurupana say, Police Sinavatagadi Mahagasi, Kota Putokuna, Mark Keep Homam Tokpa, Dandi the Pangaba Matunga, Mark Jella Levei, Aduga, Tawai for the Mang, written Hayano Kale, Amsung. Karigumba Kurupana say, Pangavatagadi, Kungangi missing a Sida Zamindari missing a Sina, Tatan old any have a say, Kanki, Maramaduna, Kurupan Bumana, Mafama, Mother Lotuna Tamame. Gohadu Manata Laki, Gohadu Makweni Bolotana Tamamani, Gohadu the Mahala Latuna Heragribase, Nangi Matang the Queen of Police the Wali Lunasanare, Police Nangi Mating Pangani Happily, Aduga, Kota Salaga, Kota Kestan Ratabani, Law Ayana Vasila Haduna, Kurupan Amazon Mark in the Peter Pudra Laki. Tobuda Mafamadura, Police La Pugaluna Lunina, Police Aduna, Jaminda, Duso Mafamadura Pudra Lami, Tolly with Hodosing Ado, Police and to left on a Yangu Leme. Madigi Jaminda Dula Pumatamdura, Kurupanbu, Halagi Matahum Chankilake, Madura, Kurupana Makogi, Master Dura Haribase, Ain Hydra, Mapamasele, missing a say, Amda Tazavaya the Pani Haduna, Wafamato Haina, Jaminda Duna Kurupan Electory, Adubo, Perumaladi, Kurupanbu, Kanjanabu Honaki, Tobutabu Jaminda missing a duk, Yamla Pumaramna, Mahak, Wafamadura, Utumna Tomopatigi, 1,000 Remi, Madigi Kurupana Masung Jaminda missing a duga. Kana Chainaba, Tangyana Holoke. Matosumna, some Punana Pamatamadura, Zamindar Machana Paduna, Somna Kanda, Kurupan detector, the Kurupan Suma Pamadura, Taduna Leme, Tadu Levi Momadura, Papamadura Perumal Sukian Tartuna, Zamindar the Bokamduna Bohonami, Tawada Jamindar missing to Chatuna, Perumal the Tana Telame, Mato Udura Somna Kandati, Toli with Hodura, Kurupani with Hawaii and Weta Habidoke. Kurupan Suma Quena, Tana Kar, Telebani Adubo. Mark in the Peter Bokanabo Honaba Matamadura Mahak, Tang, Tinbugam to Chunkide. Madagi Mark in the Peter Sutang, Tinatuna Mapom with a hot K, Amazon, Kurupan Su, Mapamadura, Jamindagi, missing Aduna hot K. Mapamadura, Perumal Su Gyanta, and Taduna, they begin more with Urban Matamda. Master Sigimatang, Sinakamite of Sigadana Mahaki, missing Aduna Hapom Matamadura, Zamindan Haribase,
पुलिस की मीना मंगोंदा हरप वफम अम लेखि मदुदि करिगुंबा अखोइना सरकार की कर्मचारी मु हालो बतारगदि अखोइ फिवम तारोइ मरम मदुना करिगुंबा महाग असि सिब तागन सिजरे सिरमदब तारगदि मफम मसिदा अदुम तादुन लेजरसनि हादुना मखोइ मफम मद्रगी थोलगी मफम मद्रगी थोलपम मतम मदुदा मखोइना खनरिबा से मसिगी ग्रुपन असिगी बॉडी से कमाइ तोक्सिगा हादुना हरप मतम मदुदा माकी बॉडी से मचे मचे कथलगा खुंगंगदा साइथो अदुगा जार हंदबा मी अमना अखोइगी मायोक्ता थबक तोरप तारगदि करी तौइ हाबदु ताकदबनि हादुना हरखे अमसुंग मखोइना सखिबा मतम मदुदा पेरुमलगी स्कूल अदुसो मई थादोकपिरमे मदुगी सिनसे प्रेजेंट देदला मतम मदुदा ममांग थक्ता रिपोर्टर अमा यावखिबदुना माकी एडिटर दु फोन तौदुना न्यूज़ अमा लेरे अदुगा मफम मसिदा पुलिस सिंगना इंट्रोगेशन की नमादा तौरिबा ओटनेरिबा सिंग असि यामना ब्रूटल ओइ यामना किनिंगाइ ओइ मरमदर मसिगी मतंगदा फोंसे हादुना पाउल तमलमी अदुगा पेरुमलगी असेंगमसि मयामदा सुखंगन से हादुना हरखि वाफम उताबा मतम मदुदा एडिटर दुना नंगना मदुगी एविडेंस सिंग अदु पोरदुना अखोई हेडक्वार्टर लाओ अदुगा खबर द फोन तौरसे हादुना हरखि मदुगी प्रेजेंट सिंदा अमु पेरुमलना मफम अदु लेरिबा पुलिस सिंग अदुना महाकी वारी अदु मखा तारे नुमित अदुदा महाक मफम अदुदा ज्ञान मांगदुना सोक्तुना तादुना लेबनि नुमित अदुदा केके अमसुंग महाकी मी लाक्तुना महाकी मथवाई कनखि मापु हॉस्पिटलाइज तौबिखि वफम अदु खंगपा मतम अदुदा केके दा पेरुमलना याम थगर वाई हरमे अदुगा महाना मंगोंदा सर हाइना को मतम अदुदा सर हाइना कोकनु मरु भाइना को हाइदुना हरखि अदुगा अखोइना मसिगी सिस्टम असे होंदोंना बहोनसे हाइदुना हरखि अदुगा मसि होंदोके हाइबा तारगदि अखोइना अहोंबा चौबा म पुरक्तबा यारोइ मसिगी मतंगदने अखोइ अमसुंग अखोइगी मरुपसिंग थबक तौरिबसे हाइदुना हरखि मदुगिदि केके वफमसिंग अदु तारबा मतमदा पेरुमलसु करिगुंबा खरा फावखि मरमदना महाक केके की खुंगुल लिरेदुना चलगे हाइदुना खनखि माकी वाखलोन अदुबो माक मयामदा संतोलगे हाइदुना सुलेपखि थाक वांगबा अमसुंग थाक नेमबगी खेनबसे मुततबा यारो हाइदुना महाल फिरेबसे लेपखि थाक वांगबसिंगना थाक नेमबसिंगदा ओटपि नेबिरिबा मयामसिंग असे मुततकनि हाइदुना महाल लेपखि मतम खरगी मतुंगदा केके अमसुंग पेरुमल असे यामना नक्सनरक मरु हाइबदो ओइखे अमसुंग मखोइगी फिरालगी मचु असिना अंगांगबो ओइ माना खुंगंग चलदुना मागी वाखलोनसिंग असे संदोकबगी थबक अमा पेरुमलदा हापखि मतो असुमना पेरुमलसु केके दौना मिपुम खुदिमकपो अमता ओइनबा पुनसिनबा होनरमे नोंगमदि केकेदा महापु यानिंगदबा मी खरना मंगोन एटेक तोरमे अमसुंग मागसे हॉस्पिटलाइज तौखे केके हारिबा नुपा असिगी येनबसे म्याम लै पुलिस पुरो जमींदार पुरो नत्रगना सरकार सु यावरिबनी मदिगदि केकेना पेरुमल हरगलिबसे मतम इकुइ कुइदना अखोइगी मी अमा सुगर फैक्ट्री दा चलदुना मफम मदुदा यूनियन सेमदबा होनखिबनी मफम मदुदा लेरिबा मीसिंग अदुबु पुनसिनबा होने अदुबु मागसे हौजेक थिफम खंगना लेरे मदुगी केकेना पेरुमल हरगलिबसे नंग सुगर फैक्ट्री दु चलो अदुगा मफम मदुदा अखोइगी मी अदुगी मतंग अदुदा थिजन खमजन तौरो अदुगा अमुक मफम मदुदा लेरिबा मीसिंग अदुबु नंगना पुनसिनबा होनगदबनि हादुना हरखे मफम मदु चपा मतम मदुदा पेरुमलगी लोइननबगिदमक्ता महाकी मी खर थारमे असुम जौदना मखोइगी मी मरक्तुला नुपी अमसु यावमे नुपी असे मसम मसि तेना कई पेरुमलदि अहामददि मसिगी नुपी असे नुपानि हादुना खलोइ अदुगा महाकी ममिंग असे महालक्ष्मी कवि हाइब्रि लक्ष्मी अदुगा महाना मियाम पुंगबा सिबो अमत ओइना तासनबसु होनरी तंगनबु नुमिता महाकसु ममिंग होलदुना कुरुपन कवदुना सुगर फैक्ट्री दुदा महाकसु सिनमी अम ओइना यावखे नुमित अदुना महाना यामना ngakpa थौदो अम उखे थौदो अदुदि करिनो हाइबा तारगदि लक्ष्मी हाइबा नुपीदु यामना नानबा फिरोल सेलदुना गाड़ी अमदि कुमथरकपगी मओंग अमा महान उबा फंखे मतो अदुदा करिनो तौरिसि बादना मा खंजरमे तसेना हाइबा तारगदि मसिगी सुगर फैक्ट्री असे लक्ष्मी की मपागी सुगर फैक्ट्री नि मसी यामना ngalingaidi oi aduga sugar factory sigi maming asesu लक्ष्मी sugar factory haduna kawribane mahana mapagi mayukta kargidamukta leribano haibse mayamna makha tabda khamgirakane लक्ष्मी ने महाकी मपा अमसुंग मबुंग अदुबु सुंग्यांग यादे मा असे पैसा नुक्सा यामना पाइबा इना खैरा खुनबा इमुंगी मचा मसु ओइबा तारगसु यामना समना हिंगबा पुंसी अमदि हिंगबा पामजबा मिसगमनी मानु जारबांग बुसिंगना जात मसा सिंग से नमथबगी पोंगसी यामना पामजदे मरमदुरा मासु केके की आइडियोलॉजी अदुदा फॉलो तोबा मिसगमनी मरमदुरा केके ना हाइबगी मतुंगिना महासु थबक यारुम चथरी पेरुमलसु मफम मदुरा लाक्तुना मफम मदुगी वर्कर सिंग अदुगी मखोई हक्की मतंगदा वरी क्यामरम तमदुना देरमे हाइबदी मखोइदा पीरिबा खुसुमन सिगा मखोइना तौरिबा थबक सिगा चानद्रे हादुना हरमे मदुदी पेरुमलना मफम मदुदा थीबा लालिबा मीदुगी मतंग अदु मफम मदुदा लेब्रा कलाई चगगे हादुना हांपो मतमदुदा मफम मदुरा लेरिबा मिसिंग अदुना हरगिबा से रागस्वामी हरबना पासिदी अखोइगा थबक तौमिनरमनि अदु महाक इखंग खंगौदना मांखरे
ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯕ ꯆꯠꯂꯨꯕ ꯇꯥꯔꯒꯁꯨ ꯄꯨꯂꯤꯁꯅ ꯔꯤꯄꯣꯔꯠ ꯑꯗꯨ ꯏꯕꯤꯈꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯀꯔꯤ ꯊꯣꯛꯈ꯭ꯔꯕꯅꯣ ꯅꯠꯇ꯭ꯔꯒ ꯊꯣꯛꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯄꯦꯔꯨꯃꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯨꯅꯤꯌꯟ ꯑꯣꯏꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯀꯅꯥꯝꯇꯅ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯂꯛꯁꯃꯤꯒꯤ ꯃꯄꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯔꯀꯔꯁꯤꯡ ꯑꯁꯤ ꯄꯨꯂꯤꯁꯇ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯐꯪꯈꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤꯕꯨ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯂꯛꯁꯃꯤꯒꯤ ꯃꯄꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯑꯗꯨꯅ ꯌꯥꯝꯅ ꯂꯤꯡꯕ ꯄ꯭ꯂꯥꯟ ꯑꯃ ꯁꯦꯝꯈꯤ ꯃꯈꯣꯏꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯃꯈꯣꯏ ꯐꯦꯛꯇꯔꯤ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯑꯃꯒ ꯊꯣꯛꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯛꯁꯃꯤꯒꯤ ꯃꯕꯨꯡ ꯑꯗꯨꯁꯨ ꯄꯨꯂꯤꯁꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤ ꯍꯥꯏꯕꯗꯤ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄ ꯋꯥ ꯑꯃ ꯍꯥꯏꯇꯥꯔꯒꯗꯤ ꯃꯕꯨꯡ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯃꯤꯕꯁꯤ ꯑꯇꯩ ꯀꯅꯥꯝꯇꯅ ꯅꯠꯇꯦ ꯂꯛꯁꯃꯤ ꯃꯁꯥꯃꯛꯅ ꯇꯧꯔꯝꯂꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯄꯦꯔꯨꯃꯜꯅ ꯃꯌꯥꯝꯒꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯛꯁꯃꯤ ꯂꯥꯛꯇꯨꯅ ꯆꯥꯛ ꯑꯁꯤꯕꯨ ꯅꯨꯄꯥꯅ ꯊꯣꯡꯅꯕ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀꯩꯅꯣ ꯆꯥꯛ ꯑꯁꯤ ꯅꯨꯄꯤꯅ ꯊꯣꯡꯒꯅꯤꯗ ꯂꯩꯕ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯄꯦꯔꯨꯃꯜꯅ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯄꯦꯔꯨꯃꯜꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯁꯤ ꯊꯣꯠꯅꯍꯧꯏ ꯃꯔꯝ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯃꯇꯝꯗ ꯅꯨꯡꯁꯤꯕꯒꯤ ꯃꯍꯥꯎ ꯍꯥꯞꯄꯤ ꯇꯧꯕꯇꯕꯨ ꯆꯥꯛ ꯑꯁꯤ ꯌꯥꯝꯅ ꯊꯣꯡꯉꯛꯄ ꯇꯥꯔꯒꯗꯤ ꯅꯨꯄꯥꯒꯤ ꯁꯛꯇꯤ ꯑꯃꯁꯨ ꯆꯪꯏ ꯅꯨꯄꯥꯒꯤ ꯄꯥꯡꯒꯜ ꯑꯃꯁꯨ ꯆꯪꯏ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝ ꯊꯣꯡꯕꯅ ꯅꯨꯄꯥꯅ ꯊꯣꯡꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯂꯛꯁꯃꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯒꯤ ꯏꯕꯨꯡ ꯑꯗꯨ ꯐꯥꯍꯟꯈꯤꯕꯗꯣ ꯑꯩꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯁꯨ ꯖꯦꯜꯗ ꯅꯣꯡ ꯅꯤꯅꯤ ꯂꯩꯇꯥꯔꯒꯗꯤ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯖꯔꯛꯆꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯄꯦꯔꯨꯃꯜꯗ ꯂꯛꯁꯃꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯒꯤ ꯁꯝ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯋꯥꯍꯪ ꯑꯝꯇ ꯍꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯗꯨꯗ ꯄꯦꯔꯨꯃꯜꯅ ꯅꯪꯒꯤ ꯅꯁꯝꯅꯤ ꯀꯩꯅꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧꯖꯕꯅꯤ ꯇꯧꯕꯇꯕꯨ ꯂꯛꯁꯃꯤꯅ ꯃꯍꯥꯛꯀꯤ ꯃꯁꯝ ꯇꯦꯟꯕꯒꯤ ꯃꯔꯝ ꯑꯁꯤ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯉꯟꯇꯥꯅ ꯂꯨꯍꯣꯡꯕꯤꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯇꯠꯇꯅ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯇꯧꯏ ꯑꯩꯒꯤ ꯁꯝ ꯑꯁꯤ ꯄꯥꯏꯗꯨꯅ ꯍꯥꯏꯕꯗ ꯑꯩ ꯂꯦꯡꯕ ꯉꯝꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯩꯅ ꯊꯣꯡꯕ ꯌꯥꯕ ꯊꯣꯡꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯁꯝ ꯀꯛꯊꯠꯂꯒꯦꯅ ꯀꯛꯊꯠꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯈꯥꯏꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤꯗꯨ ꯂꯤꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯒꯤ ꯁꯝ ꯑꯁꯤ ꯄꯥꯏꯔꯒ ꯍꯥꯏꯈꯤꯕ ꯃꯇꯥꯡ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯤ ꯁꯝ ꯑꯁꯤ ꯀꯛꯊꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤꯗꯨ ꯂꯤꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯗꯤ ꯄꯦꯔꯨꯃꯜ ꯑꯃꯁꯨꯡ ꯂꯛꯁꯃꯤ ꯑꯁꯤ ꯑꯁꯨꯝ ꯇꯣꯏꯅ ꯇꯣꯏꯅ ꯂꯣꯏꯅꯔꯗꯨꯅ ꯇꯤꯟꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯑꯁꯨꯝ ꯂꯣꯏꯅꯔꯛꯄꯗꯒꯤꯗꯤ ꯄꯦꯔꯨꯃꯜꯁꯨ ꯂꯛꯁꯃꯤꯕꯨ ꯅꯨꯡꯁꯤꯔꯛꯄ ꯄꯥꯝꯃꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯅ ꯀꯦꯀꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯝꯃꯤ ꯃꯗꯨꯗ ꯀꯦꯀꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯍꯥꯏꯔꯛꯈꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯁ꯭ꯄꯤꯆ ꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯅꯥꯝꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯈꯟꯕ ꯇꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯕ ꯃꯇꯝꯗ ꯀꯅꯥꯝꯇ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇꯁꯨ ꯂꯥꯛꯑꯔꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯂꯩꯔꯅꯤ ꯏꯆꯥ ꯂꯩꯔꯅꯤ ꯍꯥꯏꯕꯗꯤ ꯃꯤꯅ ꯋꯥꯀꯥꯏ ꯉꯥꯡꯅꯕꯒꯤ ꯃꯆꯥꯛ ꯑꯗꯨ ꯂꯩꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯅꯪꯁꯨ ꯂꯨꯍꯣꯡꯊꯣꯛꯑꯣ ꯌꯥꯔꯒ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯄꯦꯔꯨꯃꯜꯁꯨ ꯃꯄꯥꯟꯗ ꯅꯣꯡꯃ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯛꯁꯃꯤ ꯂꯥꯛꯇꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇꯪ ꯅꯪꯉꯣꯟꯗ ꯐꯣꯡꯗꯣꯛꯀꯦ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯄꯦꯔꯨꯃꯜꯅ ꯂꯛꯁꯃꯤꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯂꯛꯁꯃꯤꯅ ꯀꯔꯤ ꯍꯥꯏꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯄꯦꯔꯨꯃꯜꯁꯨ ꯌꯥꯝꯅ ꯂꯠꯅ ꯍꯥꯏꯕ ꯉꯝꯗꯕ ꯃꯈꯩ ꯅꯪꯒ ꯑꯩꯒ ꯂꯨꯍꯣꯡꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯄꯦꯔꯨꯃꯜꯗ ꯂꯛꯁꯃꯤꯁꯨ ꯋꯥꯐꯝ ꯑꯁꯤ ꯑꯩ ꯈꯟꯊꯔꯒ ꯍꯥꯏꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯈꯟꯊꯕꯒꯤ ꯃꯇꯝ ꯑꯁꯤ ꯑꯁꯨꯝ ꯁꯥꯡꯉꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯦꯔꯨꯃꯜꯁꯨ ꯉꯥꯏꯉꯝ ꯁꯤꯡꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯌꯥꯝꯅ ꯀꯨꯏꯍꯜꯂꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯟꯖꯥ ꯑꯗꯨ ꯑꯆꯥꯄꯣꯠꯁꯨ ꯌꯦꯜꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯅꯤ ꯃꯗꯨꯗ ꯑꯆꯥꯄꯣꯠꯁꯨ ꯄꯤ ꯃꯇꯝꯁꯨ ꯄꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯂꯛꯁꯃꯤꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕꯁꯤꯡ ꯑꯗꯣ ꯂꯦꯝꯅ ꯃꯥꯡꯉꯣꯏ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯛꯁꯃꯤ ꯑꯃꯁꯨꯡ ꯄꯦꯔꯨꯃꯜ ꯂꯨꯍꯣꯡꯈꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯁꯤ ꯄ꯭ꯔꯖꯦꯟꯗ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯃꯈꯣꯏꯅ ꯖꯤꯞ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤ ꯑꯁꯤ ꯖꯤꯞ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯅ ꯃꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯖꯤꯞꯇꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯈꯣꯡꯅ ꯂꯥꯛꯄ ꯇꯥꯈꯤ ꯃꯗꯨꯒꯤꯗꯤ ꯄꯦꯔꯨꯃꯜꯁꯨ ꯃꯍꯥꯛꯀꯤ ꯃꯈꯥꯒꯤ ꯋꯥꯔꯤ ꯂꯤꯔꯦ ꯃꯈꯥꯒꯤ ꯋꯥꯔꯤ ꯂꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯐꯦꯛꯇꯔꯤ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤ ꯍꯥꯏꯕ ꯃꯤ ꯑꯗꯨꯒꯤ ꯗꯦꯗ ꯕꯣꯗꯤ ꯑꯗꯨ ꯄꯥꯠ ꯑꯃꯗꯒꯤ ꯐꯪꯈꯤ ꯃꯗꯨꯒꯤꯗꯤ ꯗꯦꯗ ꯕꯣꯗꯤ ꯑꯗꯨ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯎꯃꯥꯄꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯁꯥꯎꯔꯗꯨꯅ ꯃꯈꯣꯏꯒꯤ ꯐꯦꯛꯇꯔꯤ ꯑꯗꯨꯒꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯒꯤ ꯃꯈꯖꯥ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯑꯃꯁꯨꯡ ꯊꯤꯅ ꯆꯩꯔꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯁꯨꯒꯔ ꯐꯦꯛꯇꯔꯤ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯁꯦꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯅꯣꯡꯃꯗꯤ ꯎꯃꯥꯄꯇꯤꯅ ꯐꯦꯛꯇꯔꯤ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯒꯤ ꯃꯤ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯐꯦꯛꯇꯔꯤ ꯑꯗꯨꯒꯤ ꯃꯦꯆꯤꯟ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯏꯟꯊꯔꯝꯃꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯄꯦꯔꯨꯃꯜꯅ MD ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯃꯁꯤꯟꯁꯤꯡ ꯑꯁꯤ ꯑꯣꯐ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯐꯦꯛꯇꯔꯤ ꯑꯁꯤ ꯃꯩ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤꯗꯤ ꯃꯁꯤꯟꯁꯤꯡ ꯑꯗꯨ ꯑꯣꯐ ꯇꯧꯕ ꯇꯥꯈꯤ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯧꯊꯣꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯗꯤ ꯄꯦꯔꯨꯃꯜꯅ ꯍꯥꯏꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯇꯥꯕ ꯍꯧꯔꯛꯏ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯑꯁꯤ ꯑꯁꯨꯝ ꯇꯞꯅ ꯁꯦꯝꯒꯠꯂꯛꯄ ꯍꯧꯔꯛꯈꯤ
ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄꯨꯟꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯆꯧꯕ ꯁꯥꯡꯅꯁꯨ ꯑꯩꯈꯣꯏꯕꯨ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯄꯦꯔꯨꯃꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯄꯦꯔꯨꯃꯜ ꯑꯁꯤ ꯀꯗꯥꯏꯗ ꯄꯨꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯄꯨꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯄꯦꯔꯨꯃꯜꯕꯨ ꯂꯧꯊꯣꯛꯍꯧꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯥꯅꯤꯡ ꯇꯧꯕ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤ DSP ꯑꯗꯨꯅ ꯍꯦꯗ ꯀꯣꯟꯁꯇꯦꯕꯜ ꯆꯟꯗ꯭ꯔꯟꯕꯨ ꯐꯨꯗꯨꯅ ꯂꯩꯔꯝꯃꯤ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯄꯦꯔꯨꯃꯜꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯟꯗ꯭ꯔꯟꯅ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯑꯣꯚꯔ ꯑꯦꯛꯇꯤꯡ ꯇꯧꯈꯤꯕꯗꯒꯤ ꯃꯍꯥꯛꯄꯨ ꯆꯤꯡꯅꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯔꯒ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯄꯦꯔꯨꯃꯜꯒꯤ ꯃꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯒꯤ DSP ꯑꯗꯨꯅ ꯃꯈꯣꯏꯒꯤ OC ꯔꯘꯨꯕꯤꯟꯗꯔꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯇꯤꯝ ꯃꯦꯝꯕꯔꯗ ꯄꯥꯎꯃꯤ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯅꯪꯒꯤ ꯍꯦꯗ ꯀꯣꯟꯁꯇꯦꯕꯜ ꯆꯟꯗ꯭ꯔꯟ ꯑꯗꯨꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯇꯣꯞꯄꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯤ ꯀꯅꯥꯝꯇꯗ ꯊꯥꯖꯕ ꯊꯝꯒꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯋꯥꯀꯤ ꯇꯣꯀꯤ ꯑꯗꯨꯗ ꯄꯥꯎ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯅꯪꯒꯤ ꯄꯨꯂꯤꯁ ꯄꯥꯔꯇꯤ ꯑꯗꯨꯗ ꯄꯦꯔꯨꯃꯜꯒꯤ ꯃꯤ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯦꯔꯨꯃꯜ ꯑꯁꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯣꯔꯗꯔ ꯄꯤꯔꯛꯈꯤ ꯃꯗꯨꯒꯤꯗꯤ OC ꯑꯗꯨꯁꯨ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯅ ꯍꯥꯏꯕꯁꯤꯡ ꯑꯗꯨ ꯊꯥꯖꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯤ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯄꯨꯂꯤꯁ ꯑꯃꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯁꯨ ꯊꯥꯖꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯠꯅꯤꯡꯕ ꯃꯥꯏꯀꯩꯗ ꯑꯗꯨꯃꯛ ꯄꯦꯔꯨꯃꯜꯕꯨ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯃꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯁꯨꯝ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯄꯦꯔꯨꯃꯜꯁꯨ ꯃꯍꯥꯛꯀꯤ ꯋꯥꯔꯤꯗꯨ ꯃꯈꯥ ꯇꯥꯔꯛꯏ ꯅꯣꯡꯃꯗꯤ KK ꯑꯃꯁꯨꯡ ꯄꯦꯔꯨꯃꯜ ꯑꯁꯤ ꯋꯥ ꯑꯃ ꯈꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯈꯨꯡꯒꯪ ꯑꯃꯗ ꯖꯃꯤꯟꯗꯥꯔ ꯑꯃꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯁꯨꯔꯤꯕ ꯃꯤ ꯑꯗꯨꯕꯨ ꯌꯥꯝ ꯊꯤꯅ ꯅꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯈꯨꯠꯁꯨꯃꯟꯁꯨ ꯅꯤꯡꯊꯤꯅ ꯄꯤꯕꯤꯗꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯇꯥꯖꯟꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯁꯪꯒꯣꯝ ꯄꯤꯊꯛꯄꯒꯤ ꯇꯟꯖꯥ ꯐꯥꯎꯕ ꯐꯪꯍꯟꯗꯦ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯆꯠꯂꯒ ꯈꯔ ꯌꯦꯡꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯦꯔꯨꯃꯜꯁꯨ ꯃꯍꯥꯛꯀꯤ ꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯤꯕ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨ ꯎꯅꯔꯝꯃꯤ ꯑꯃꯁꯨꯡ ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏꯒꯤ ꯍꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯒꯗꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯅꯣꯡꯃꯗ ꯄꯨꯡ ꯀꯌꯥ ꯊꯕꯛ ꯁꯨꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯅꯁꯥꯅ ꯈꯪꯖꯒꯗꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯖꯃꯤꯟꯗꯥꯔꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ KK ꯑꯃꯁꯨꯡ ꯄꯦꯔꯨꯃꯜꯅ ꯊꯕꯛ ꯁꯨꯕꯗꯨ ꯑꯃꯠꯇ ꯌꯥꯈꯤꯗꯦ ꯃꯈꯣꯏꯒꯤ ꯗꯥꯕꯤ ꯑꯗꯨ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯊꯕꯛ ꯁꯨꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯗꯨꯅ ꯊꯝꯃꯝꯃꯤ ꯃꯗꯨꯗ ꯄꯦꯔꯨꯃꯜꯒꯤ ꯁꯄꯣꯔꯠꯇ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯊꯕꯛ ꯑꯗꯨ ꯁꯨꯗꯕꯤꯗ ꯂꯩꯔꯝꯃꯤ ꯅꯣꯡꯃꯗꯤ ꯕꯪꯒꯥꯜꯗꯒꯤ ꯆꯥꯟꯗꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ KK ꯎꯅꯕ ꯂꯥꯛꯈꯤ तसेंना हाइतारगदि मखोइसे मरुप हाइना कौनी हाइबदि कॉम्रेड हाइदुना कौनी माकसु बंगालदा मीसिंगबु पुंजिनबा यूनिफाइड तौनबगिदमता मफम अदुदा खोंजों चंगबा मिसगमनि माकसु मफम अदुदा केके उनबा लाखि माना मफम कया कयादा मीटिंग सिलदुना महाकना थेंनरुबसिंग अदुगी मतांगदा खना नैनदुना लेरमि अमसुंग मीसिंग असि मतौ करमना यूनिफाइड तौगनि हाइबगी वारिसिंग सादुना लेरमि तंजा अदुदा इखंग खंगौदना पुलिस सिंगदसु पाव मा फंखि इन्फॉर्मेशन असि कनाना पिरिबनो हाइबसिमदि खंगद्रे अदुबु पुलिस सिंग अदुना फंगलिबा पावसिगी मतुंगिनदि बंगालदगी नसेलाइट अमा लाक्तुना मफम असिदा मीटिंग क्यामरुम सिल्ले हाइबगी पावसि फंखि तौबतबु मखोइना बंगालदगी लाक्पा नुपा अदुबदि फाबा ngamkhide माकसु कॉलेज के छात्र सिंगदा यामना इहौ हौबसिंगदा मतेंग पांगबा मिसगमनि माकी मतुंगिनदि करिगुंबा अखोइसे निंगतंबा अमसुंग यूनिटी अमसुंग सोवरेंटी सि फंगे हाइबा तारगदि निंगतंबदि येलिबा मिसिंग अदु हातोकपना ख्वाइदगी फै हाइबगी वखलोन चेले मतौ असुमना पेरुमलसु महाकी चलिबा खोंथांग अदुदा खोंगुलिगी हाइदुना खनखे मफम अदुदा लेरिबा जात अचौबा मिसिंग अदुना साथिबै चांग असे करिगुंबा मफम अदुदा जात मचागी मी मसिबा तारगदि जात मचागी मिसिंग अदुबु सोरोक्ता पुदुना पोलोइबा यादे मरम अदुना जात मचासिंग असि सोरोक्ता असिबा पुबा यादबगी चनबी अमा लेरकपदु पेरुमलना याखिदे मतौ असुमना मखोइना जात मचागी मी मसिबा मतमदा सोरोक्ता पुदुना लापा मतमदुदा जात अचौबगी मिसिंग अदुना मखोइबु थिंखे पेरुमलसु थोलिबा थौदोक अदुदा यामना साउनिंबा हाइबदु ओइखि मरम अदुना जात अचौबगी मिसिंग अदुगा खन्ना चेनबा थोखि अमसुंग मिहात मिपुन क्यामरुमसु थोखे पेरुमल अमसुंग केके गी वखलोन असि मानरक्ते केके गी वखलोनददि माक्ति शांति पामा मिसगमनि कोर्ट चलदुना मियोइबगी हक पीबा पामे अदुबो पेरुमलदि हक असे मुंद्र लौगदमनि हाइबगी वखलोनदु लाखे केके न चलिबा लंबीदुना ओइथोलो हाइबसि खल्ली मरमदुना महाना केके दा हारिबसि अखोइसु हंदुना लामथिंगलगदबनि असुमना क्याम कुइना लेखिसे हारिबनो हाइदुना हंगमे मखोइना ममांतगी मतमदगी अखोइबु ओपिने बिदुना लाखिबनि अदुगा हौजिकसु अदुम तुमिना लैदुना अखोइ दुम खांखिसे हारिबरा मरमदुना अखोइ मखोइदा पाउकुम पीबा दरकार ओइ मदगिदि पेरुमलगी वखलोन अदु केकेना यानिंगदबा हाइबदो ओइखे उपाय लेतबनिना मखोइनिसे पुनबा यादबदगी
Perumalsu KKG party adudagi tolakpa taakhe amasung mahaki tonganba party ama lingkhatsagi haduna khanke. Perumalsu mahaki party anauba ama lingkhatke mamingna People's Army haduna lingkhale. Aduga mahaki party asiga KK ga mari tanabadi nate. Madigi Perumalsu naha oiraba misingbu tasin khomjiladuna makhoigi mabungning makhoigi wakhalonda ningtamba pambagi inolase hapa horkhe. Madigi nongmadi khangkhangodana Perumalsu mahaki mayumda meeting tawringai tanjaduda mafam aduda Perumalbu unaba KK gi nupi lakhe. Numidang oiraba matamne masu yana pakhat-pakhana lakhe. KK gi nupi na haribase nahangani ma ngata-ngatana halakpani aduga karigumba thengkadaba oitaragadi mingonda paw pirakpani adubu ngasidi pung ase ayokre hauju phawba lakte haduna mahak pakhatna Perumal tamjarame. Matogosuna Perumalsu karimta pakhakkanu ai mahakbu puduna lakani haduna mafi marol seseladuna mafam adudagi mahakki misinga loinana KK bu thiba lakhe. Mafam khudimak chatchatuna KK bu thirame. Makoina thiba yaba thiba taragasu KK ase kadai leibano haibasimadi makoina khangba ngamkhide. Madagidi Perumalda misagama laktuna I pawa matamname. Mangona karanguba misagama paw pirei madudi Jamindargi machanupaduna ahal oriba misagama puladuna rice mill romda sakre haduna aingonda tami haduna hare. Adu oitaragadi madom da chalase haduna Perumal amasung mahaki party do madom tamna chatke. Somna kandana sinnamada aikoina uba fangliba se Jamindargi machanupaduna somna kanda KK bu yamna thina phurame. KK bu makoina phubagi maramdi makoigi ihau ama laklibase namthanabidamaktani. KK na chatuna longmising amasung thabak subasingda makoigi hakki matangda takpi tambirubuduna Jamindargi machanupadusu sauba hemankhiduna mahakbu phaduna mafam adura halagi haiduna khankibani. Asum toduna mahana KK bu yamna tamthiba mawda hatke. Ngaki matungda mafam adudagi Jamindargi machanupasing adu chatke. Mafam aduri kanadana Perumal amasung mahaki timmadusu lai. Mahaki timmaduna lapa matamaduda wai marakta I thokpagi mawong ama thengnakhe. Wai do haidoktuna yeluba matamdadi KK gi asib hakchang adu mafam aduda phumduna leirambagi mawong ama ukhe. Matawdu uruba matamda Perumal higne hina kapkhe ma wakhal yamna nungaikide. Perumal gidi KK haribasi mahakide mayamba hangumani. Matawdu uruba matamda Perumal gi thamoi do kaikhiba haibadu oikhe. Mayumda halapa matamda asib hakchang adu puduna halai. Puduna lakpa matamaduda KK gi nupina kapladuna nangna mahaku porakani haikibadai karigidamakta mahaku poraktribano haiduna kapcharame. Nupi adugi wahang adugi pakhomadu Perumal piba ngamkhide. Matawgosumna Perumal su sauba hemankhiduna mahaki mising adu loina tasilame amasung laman khumgani haiduna khankhe. Madugidi Perumal amasung mahaki party na aso osang amasung Jamindar kangusing asi thiduna mathang hatpa horakhe. Masidagi hendokladuna mahakna lawriba nupi Mahalakshmi gi mapa amasung mabung adu pusu hatokhe. Masidagidi matam kharagi matungda Lakshmi amasung Perumal mapa oikhe. Matawgosumna Perumal su asomasum tawduna Naxalite single loinarakpa haibada oikhe. Perumal su mafam amatada leibadi yadabanina mahaki imung manunga loinana mahak khungang kaya mafam hongduna chatpa tarame. Perumal su mahaki ihau adugi matungina mahak phongna leibadi yadrabanina mahaki imung manunga dubu unagi haiba taragasu lona laktuna unaba haibadu taakhe. Present time da mulai present time da lakpa matamatuda osi aduna Perumal bu puduna chingduna chatpa matamaduda Perumal makhong lengu yakide lao habi yakide karigino haiduna osiduna hangba matamaduda mahana nunga mapairaga lambi madam langi madagide atopa saira madam langi atopa saira madam langba matamaduda nunga do yamna luna onthakibagi khonjana matai madagide osidusu pakhatuna kari legi haiduna yengluba matamdadi makha adu lokha lebigi mawng adu uba fangkhe. Madagidi mahal sakadaba lambi aduda lokha lerambagi mawng adu uruba matamda Raghavendra su humang nafi kaaba haibadu oikhe. Perumal adi makoina chaliba lambi adu lali haiduna achumba lambi adu taktuna makoi punna lakminabani adubo Raghavendra hariba nupa asinadi Perumal na hariba wafamsing asi amata thajade. Maramadura mahangna thokpa mahangna apamba lambi aduna adumak lakpani. Madagidi mafam adura leriba policing aduna Perumal da request awduna hari lambi asi yamna su songi maramadura lambi asi akhoisu khangdre. Lambi achumba du takpiyu hadina mahangna Perumal da harakhe. Perumal da makoina adumna haibagi mawng adu uruba matamda mahakti mahaki timmeching aduda yamna sawningba haibadu oikhe. Nakoisi police ne haiba taragasu nakoina criminal lagi mating lawba pamlibase karigino. Yare lambi achumbado ai thiraga
ꯅꯈꯣꯏꯗ ꯍꯥꯏꯔꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯁꯠ ꯆꯠꯂꯦ ꯁꯠ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯒꯤ ꯅꯥꯄꯤꯁꯤꯡ ꯑꯗꯨꯗ ꯅꯥꯟꯊꯔꯗꯨꯅ ꯂꯣꯈꯥꯗ ꯌꯥꯟꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤꯗꯤ ꯁꯤꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯄꯦꯔꯨꯃꯜꯅ ꯃꯍꯥꯛꯀꯤ ꯆꯦꯟ ꯑꯗꯨ ꯑꯣꯁꯤ ꯑꯗꯨ ꯂꯪꯁꯤꯜꯂꯤ ꯑꯃꯁꯨꯡ ꯆꯦꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯥꯈꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯣꯁꯤ ꯑꯗꯨꯁꯨ ꯆꯦꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯥꯈꯠꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯄꯦꯔꯨꯃꯜꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯋꯥꯍꯪ ꯑꯃ ꯍꯪꯉꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯑꯩꯒꯤ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯆꯨꯝꯅ ꯄꯤꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯂꯝꯕꯤ ꯑꯗꯨ ꯑꯩ ꯇꯥꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀꯔꯤ ꯋꯥꯍꯪꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯄꯦꯔꯨꯃꯜꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯣ ꯅꯈꯣꯏꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯃꯤ 5 ꯐꯝꯗꯨꯅ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯅꯪꯒꯤ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯤꯌꯔꯤꯡꯁꯨ ꯂꯣꯛ ꯇꯧꯈ꯭ꯔꯦ ꯕ꯭ꯔꯦꯛꯁꯨ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯕꯨ ꯒꯥꯔꯤꯗꯨ ꯁꯨꯝ ꯊꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯁ꯭ꯇꯤꯌꯔꯤꯡ ꯂꯣꯛ ꯑꯣꯏꯈꯤꯕꯗꯣ ꯉꯥꯏꯍꯥꯛꯇꯪ ꯌꯥꯈꯤ ꯃꯗꯨꯒꯤꯗꯤ ꯑꯣꯏꯔꯣꯝꯗ ꯂꯩꯊꯣꯛꯄ ꯃꯇꯝ ꯑꯗꯨꯗꯅ ꯃꯤ ꯑꯃꯈꯛꯇꯪ ꯆꯠꯇꯨꯅ ꯂꯩꯔꯝꯃꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯈꯣꯏ ꯀꯔꯣꯝꯗ ꯊꯧꯒꯅꯤ ꯌꯦꯠꯂꯣꯝꯗꯗꯤ ꯂꯣꯈꯥ ꯂꯩꯔꯤꯕꯅꯤ ꯃꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤ ꯃꯤ 5 ꯍꯥꯠꯄꯒꯤ ꯃꯍꯨꯠꯇ ꯃꯤ ꯑꯃꯈꯛꯇꯪ ꯍꯥꯠꯄꯅꯗꯤ ꯐꯩ ꯃꯔꯝ ꯑꯗꯨꯅ ꯃꯤ ꯑꯃꯗꯨꯗ ꯑꯣꯏꯅ ꯊꯧꯖꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯄꯦꯔꯨꯃꯜ ꯍꯥꯏꯔꯛꯏ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤꯅꯗꯤ ꯅꯈꯣꯏꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯈꯨꯡꯒꯪ ꯑꯃꯕꯨ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯃꯤ ꯑꯃ ꯍꯥꯠꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯑꯗꯨꯒ ꯁꯍꯔ ꯑꯃ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯈꯨꯡꯒꯪ ꯑꯃꯕꯨ ꯀꯠꯊꯣꯛꯄ ꯌꯥꯏ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯃꯕꯨ ꯀꯟꯅꯕ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯠ ꯑꯃꯕꯨ ꯀꯠꯊꯣꯛꯄ ꯌꯥꯕꯒꯤ ꯃꯑꯣꯡꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯁꯥꯏꯠ ꯑꯃꯔꯣꯝꯗꯒꯤ ꯌꯦꯡꯁꯤ ꯍꯥꯏꯕꯗꯤ ꯅꯪꯅ ꯒꯥꯔꯤꯗꯨ ꯊꯧꯖꯤꯟꯕ ꯃꯇꯝꯗ ꯃꯤ ꯑꯃꯈꯛꯇꯪ ꯂꯩꯔꯝꯃꯦ ꯍꯥꯏꯕꯗꯣ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯅꯪꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯀꯝꯗꯧꯕ ꯀꯔꯤꯒꯨꯝꯕ ꯈꯨꯡꯒꯪ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯣꯏꯇꯥꯔꯒꯗꯤ ꯅꯈꯣꯏꯅ ꯈꯨꯡꯒꯪ ꯑꯗꯨꯕꯨ ꯀꯠꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯃꯇꯧ ꯑꯁꯨꯝꯅ ꯑꯆꯧꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯁꯨꯝꯅ ꯑꯩꯈꯣꯏꯕꯨ ꯅꯩꯊꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯕꯨ ꯑꯩꯅ ꯍꯣꯡꯗꯣꯛꯄ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯉꯁꯤꯗꯤ ꯌꯦꯡꯉꯣꯗꯅ ꯑꯩꯁꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯦ ꯃꯗꯨꯒꯤꯗꯤ ꯄꯦꯔꯨꯃꯜꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅꯁꯨ ꯃꯈꯣꯏꯅ ꯄꯨꯂꯤꯁꯀꯤ ꯊꯕꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯐꯪꯂꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯝꯁꯤꯡ ꯑꯁꯤ ꯑꯃꯅ ꯑꯃꯒ ꯃꯥꯟꯅꯗꯦ ꯑꯗꯨꯒ ꯒꯣꯚꯔꯟꯃꯦꯟꯠꯒ ꯃꯈꯣꯏꯒ ꯗꯤꯂꯤꯡ ꯇꯧꯅꯕꯒꯤ ꯃꯇꯥꯡꯁꯨ ꯌꯥꯎꯏ ꯔꯘꯕꯦꯟꯗ꯭ꯔꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯍꯥꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯄꯦꯔꯨꯃꯜꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯅꯈꯣꯏꯁꯨ ꯅꯈꯣꯏꯒꯤ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯌꯨ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯅꯈꯣꯏꯗ ꯂꯝꯕꯤ ꯇꯥꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯔꯘꯕꯦꯟꯗ꯭ꯔꯗ ꯑꯣꯟꯁꯤꯜꯂꯤ ꯔꯘꯕꯦꯟꯗ꯭ꯔꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯈꯣꯏꯅ ꯔꯘꯕꯦꯟꯗ꯭ꯔꯗ ꯑꯆꯨꯝꯕ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯔꯘꯕꯦꯟꯗ꯭ꯔꯁꯨ ꯑꯆꯨꯝꯕ ꯑꯃ ꯍꯥꯏꯔꯛꯏ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯈꯣꯏꯅ ꯈꯨꯡꯒꯪꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯄꯦꯔꯨꯃꯜꯒꯤ ꯃꯤꯁꯤꯡꯅ ꯃꯈꯣꯏꯕꯨ ꯀꯣꯏꯁꯟꯈꯤꯕꯅꯤ ꯄꯦꯔꯨꯃꯜꯒꯤ ꯃꯤꯁꯤꯡꯅ ꯃꯈꯣꯏꯗꯒꯤ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯦꯔꯨꯃꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯆꯠꯀꯦ ꯇꯧꯕ ꯇꯥꯟꯖꯥꯗꯨꯗ ꯔꯘꯕꯦꯟꯗ꯭ꯔꯁꯨ ꯃꯍꯥꯛꯀꯤ ꯔꯤꯚꯣꯜꯚꯔ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯥꯞꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀ ꯊꯪꯅꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯄꯨꯂꯤꯁ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯄꯥꯟꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯅꯪꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯅꯣ ꯅꯣꯡꯃꯩ ꯐꯥꯎꯕ ꯀꯥꯞꯄ ꯍꯩꯇꯦ ꯅꯣꯡꯃꯩ ꯐꯥꯎꯕ ꯄꯥꯏꯕ ꯍꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯘꯕꯦꯟꯗ꯭ꯔꯁꯨ ꯃꯍꯥꯛꯀꯤ ꯏꯒꯣ ꯑꯗꯨ ꯍꯠ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯈꯪꯈꯤꯕ ꯇꯥꯔꯒꯗꯤ ꯆꯣꯞꯅꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯔꯤꯚꯣꯜꯚꯔ ꯑꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯈꯤ ꯑꯗꯨꯒ ꯇꯥꯏꯅꯕꯅ ꯄꯦꯔꯨꯃꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯇꯥꯏꯅꯈꯤ ꯃꯗꯨꯒꯤꯗꯤ ꯕꯥꯂꯥ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯑꯗꯨ ꯁꯥꯎꯔꯛꯇꯨꯅ ꯃꯍꯥꯛꯁꯨ ꯔꯘꯕꯦꯟꯗ꯭ꯔꯗ ꯑꯦꯇꯦꯛ ꯇꯧꯒꯦ ꯇꯧꯔꯛꯏ ꯃꯔꯝꯗꯤ ꯃꯍꯥꯛ ꯁꯤꯈꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯃꯍꯥꯛꯀꯤꯗꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯕꯥꯂꯥꯕꯨ ꯊꯦꯝꯖꯤꯟꯖꯔꯝꯃꯤ ꯑꯃꯁꯨꯡ ꯕꯦꯁ ꯌꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯈꯤ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯦꯔꯨꯃꯜꯁꯨ ꯃꯍꯥꯛꯀꯤ ꯋꯥꯔꯤꯗꯨ ꯃꯈꯥ ꯇꯥꯔꯛꯏ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯄꯦꯔꯨꯃꯜꯒꯤ ꯇꯤꯝꯗ ꯀꯦꯃꯤꯀꯦꯜ ꯏꯟꯖꯤꯅꯤꯌꯔ ꯑꯃ ꯌꯥꯎꯔꯝꯃꯤ ꯀꯦꯃꯤꯀꯦꯜ ꯏꯟꯖꯤꯅꯤꯌꯔ ꯑꯗꯨꯅ ꯕꯣꯝ ꯁꯥꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯕꯣꯝ ꯑꯗꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯈꯣꯏ ꯁꯥꯃꯤꯟꯅꯔꯝꯃꯤ ꯇꯧꯕꯇꯕꯨ ꯄꯦꯔꯨꯃꯜꯕꯨ ꯆꯥꯛ ꯆꯥꯅꯕꯒꯤ ꯀꯧꯊꯣꯛꯄ ꯇꯥꯟꯖꯥꯗꯨꯗ ꯕꯣꯝ ꯑꯗꯨ ꯁꯣꯏꯗꯨꯅ ꯄꯣꯈꯥꯏꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯤꯈꯤ ꯇꯧꯕꯇꯕꯨ ꯄꯦꯔꯨꯃꯜꯗꯤ ꯈꯤꯇꯪ ꯁꯣꯛꯗꯨꯅ ꯍꯤꯡꯍꯧꯏ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯄꯦꯔꯨꯃꯜꯅ ꯂꯦꯞꯈꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯃꯠꯇꯗ ꯃꯍꯥꯛ ꯕꯣꯝ ꯄꯣꯈꯥꯏꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯋꯥꯁꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯄꯦꯔꯨꯃꯜꯁꯨ ꯃꯤꯇꯤꯡ ꯑꯃ ꯊꯝꯃꯗꯨꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨꯒꯤ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯁꯤ ꯃꯍꯥꯛ ꯑꯣꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯣꯝ ꯅꯥꯀꯟꯗ ꯕꯣꯝ ꯄꯣꯈꯥꯏꯔꯛꯄꯗꯨ ꯄꯨꯂꯤꯁꯁꯤꯡꯁꯨ ꯈꯪꯉꯛꯄꯗꯒꯤ ꯄꯨꯂꯤꯁꯁꯤꯡꯅ ꯄꯦꯔꯨꯃꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯊꯤꯔꯗꯨꯅ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯕ ꯍꯧꯔꯛꯈꯤ ꯍꯥꯏꯕꯗꯤ ꯍꯥꯠꯄ ꯍꯧꯔꯛꯈꯤ ꯄꯦꯔꯨꯃꯜꯁꯨ ꯕꯣꯝ ꯄꯣꯈꯥꯏꯕꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤ ꯆꯥꯟꯅꯔꯕ ꯃꯤ ꯀꯌꯥꯃꯔꯨꯝ ꯁꯤꯈꯤꯕꯗꯨ ꯃꯍꯥꯛ ꯑꯗꯨꯒꯤ ꯃꯩꯆꯥꯛ ꯐꯥꯎꯕ ꯀꯥꯎꯕ ꯂꯣꯏꯗ꯭ꯔꯤ ꯑꯗꯨꯒ
ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯁꯤꯡ ꯑꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯥꯏꯅꯤꯡ ꯇꯧꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯇ꯭ꯔꯦꯟꯗ ꯂꯥꯛꯀꯅꯤ ꯇ꯭ꯔꯦꯟꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯇ꯭ꯔꯦꯟꯒꯤ ꯇꯥꯂꯤ ꯑꯗꯨꯗ ꯕꯣꯝ ꯐꯤꯠ ꯇꯧꯗꯨꯅ ꯇ꯭ꯔꯦꯟ ꯑꯗꯨꯕꯨ ꯄꯣꯈꯥꯏꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯇ꯭ꯔꯦꯟꯒꯤ ꯇꯥꯂꯤ ꯑꯗꯨꯗ ꯕꯣꯝ ꯐꯤꯠ ꯇꯧꯔꯝꯃꯤ ꯕꯣꯝ ꯐꯤꯠ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯈꯪꯈꯤ ꯃꯗꯨꯗꯤ ꯃꯗꯨꯒꯤ ꯇ꯭ꯔꯦꯟꯒꯤ ꯇꯥꯂꯤ ꯑꯗꯨꯗ ꯂꯥꯛꯇꯣꯔꯤꯕꯁꯤꯗꯤ ꯁꯤꯚꯤꯂꯤꯌꯟ ꯉꯥꯛꯇꯅꯤ ꯃꯤꯆꯝ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯕꯣꯝ ꯑꯗꯨꯕꯨ ꯗꯤꯐ꯭ꯌꯨꯁ ꯇꯧꯅꯕ ꯍꯣꯠꯅꯈꯤ ꯑꯃꯁꯨꯡ ꯃꯥꯏ ꯄꯥꯛꯅ ꯗꯤꯐ꯭ꯌꯨꯁ ꯇꯧꯔꯝꯃꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯦꯇ꯭ꯔꯤꯒꯤ ꯇꯔꯃꯤꯅꯦꯜ ꯑꯅꯤꯗꯨ ꯊꯦꯡꯅꯔꯨꯕꯗꯒꯤ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯇ꯭ꯔꯦꯟꯒꯤ ꯇꯥꯂꯤ ꯑꯗꯨꯁꯨ ꯄꯨꯡꯆꯥꯏ ꯆꯥꯏꯈꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯁꯤꯚꯤꯂꯤꯌꯟ ꯀꯌꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯇ꯭ꯔꯦꯟꯒꯤ ꯇꯤꯁꯤ ꯑꯃꯁꯨꯡ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯇ꯭ꯔꯦꯟꯒꯤ ꯂꯝꯕꯤ ꯑꯁꯤ ꯂꯩꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯑꯗꯨꯅꯗꯤ ꯊꯥꯖꯕ ꯐꯥꯎꯔꯝꯗꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯥꯖꯅ ꯇꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯊꯛ ꯊꯪꯕ ꯑꯣꯐꯤꯁꯔ ꯀꯌꯥ ꯃꯔꯨꯝꯗ ꯄꯥꯎ ꯑꯗꯨ ꯄꯤꯔꯝꯃꯤ ꯇꯧꯕꯇꯕꯨ ꯃꯊꯛ ꯊꯣꯡꯕ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯁꯛꯁꯦꯁ ꯑꯣꯏꯔꯅꯤ ꯈꯜꯂꯗꯨꯅ ꯇ꯭ꯔꯦꯟ ꯑꯗꯨ ꯄꯣꯈꯥꯏꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯑꯃꯁꯨꯡ ꯕꯗꯅꯥꯝ ꯑꯁꯤꯅ ꯄꯦꯔꯨꯃꯜꯗ ꯇꯥꯏꯅꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯇ꯭ꯔꯦꯟ ꯑꯗꯨ ꯂꯝꯕꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯥꯛꯍꯟꯈꯤꯕꯅꯤ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯃꯛ ꯂꯥꯛꯂꯕꯅꯤꯅ ꯇ꯭ꯔꯦꯟ ꯑꯗꯨ ꯇꯥꯂꯤ ꯑꯗꯨ ꯇꯠꯂꯝꯕꯗꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤ ꯑꯃꯁꯨꯡ ꯃꯤ ꯀꯌꯥ ꯃꯔꯨꯝ ꯁꯤꯈꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛꯇ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯦꯔꯨꯃꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯄꯥꯝꯂꯤꯕ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯕꯣꯝ ꯐꯨꯝꯃꯤ ꯍꯥꯏꯗꯨꯅ ꯀꯤꯍꯟꯕ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯄꯥꯝꯕꯅ ꯑꯃ ꯊꯣꯛꯑꯕꯅ ꯑꯃ ꯍꯥꯏꯕꯗꯨꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯝꯕꯤ ꯑꯗꯨ ꯆꯨꯝꯅ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏꯁꯨ ꯕꯦꯁ ꯀꯦꯝ ꯑꯃꯗ ꯌꯧꯔꯛꯈꯤ ꯕꯦꯁ ꯀꯦꯝ ꯑꯃꯗ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯨꯝꯕꯔꯤꯁꯟꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯄꯦꯔꯨꯃꯜ ꯑꯁꯤ ꯖꯤꯞꯇ ꯍꯥꯞꯇꯨꯅ ꯄꯨꯗꯨꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯌꯥꯝ ꯊꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯈ꯭ꯔꯅꯤ ꯃꯍꯥꯛꯄꯨ ꯀꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯖꯤꯞ ꯑꯗꯨ ꯂꯣꯈꯥꯗ ꯊꯧꯗꯈꯤ ꯒꯥꯔꯤꯗꯨ ꯃꯅꯤꯡ ꯍꯟꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯂꯣꯈꯥꯗ ꯇꯥꯕ ꯁꯥꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯨꯝꯕꯔꯤꯁꯟꯁꯨ ꯄꯦꯔꯨꯃꯜ ꯐꯥꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯗꯥꯏꯇ ꯑꯁꯤ ꯆꯥꯎꯅ ꯂꯧꯈꯤꯕꯅꯤꯅ ꯃꯁꯥ ꯃꯊꯟꯇ ꯅꯤꯡꯉꯝꯖꯔꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅꯁꯨ ꯄꯦꯔꯨꯃꯜꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯦꯔꯨꯃꯜꯒꯤ ꯃꯤ ꯀꯌꯥꯃꯔꯨꯝ ꯊꯣꯝꯖꯤꯜꯂꯛꯏ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯇꯤ ꯑꯗꯨꯁꯨ ꯌꯥꯎꯅ ꯊꯣꯝꯖꯤꯜꯂꯛꯏ ꯃꯗꯨꯒꯤꯗꯤ ꯐꯥꯌꯔꯤꯡ ꯀꯌꯥꯃꯔꯨꯝ ꯇꯧꯈꯤ ꯅꯣꯡꯃꯩ ꯀꯌꯥꯃꯔꯨꯝ ꯀꯥꯞꯅꯈꯤ ꯅꯣꯡꯃꯩ ꯁꯨꯝ ꯀꯥꯞꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯖꯠ ꯑꯁꯤ ꯁꯂꯥꯛ ꯁꯥꯔꯦ ꯍꯥꯏꯗꯨꯅ ꯔꯥꯘꯕꯦꯟꯗ꯭ꯔꯅ ꯌꯨ ꯉꯥꯎꯔꯤꯕ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯤꯅꯤꯅ ꯍꯥꯏꯕꯅꯤ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯑꯅꯤ ꯍꯥꯠꯈꯤꯕꯅꯤ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯃꯈꯣꯏꯅ ꯕꯦꯁꯇ ꯂꯣꯏꯅ ꯇꯝꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯟꯅꯔꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯋꯥꯔꯤ ꯑꯁꯦꯡꯕ ꯈꯪꯕ ꯃꯤꯁꯤꯡ ꯑꯗꯨ ꯍꯥꯠꯇꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯁꯨ ꯄꯨꯂꯤꯁ ꯑꯗꯨꯗ ꯀꯥꯞꯂꯗꯨꯅ ꯍꯥꯠꯇꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯥꯘꯕꯦꯟꯗ꯭ꯔꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯛꯁꯦꯂꯥꯏꯠꯁꯤꯡ ꯑꯗꯨ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯇꯤꯝꯗ ꯑꯣꯏꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄ ꯌꯥꯎꯈꯤ ꯃꯈꯣꯏ ꯆꯥꯝꯃ ꯂꯩ ꯅꯈꯣꯏ ꯁꯔꯦꯟꯗꯔ ꯇꯧ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯌꯨ ꯉꯥꯎꯕ ꯃꯃꯥꯡꯊꯛꯀꯤ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅ ꯄꯦꯔꯨꯃꯜꯕꯨ ꯅꯣꯡꯃꯩꯅ ꯅꯝꯂꯗꯨꯅ ꯄꯨꯊꯣꯔꯛꯏ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄ ꯇꯥꯔꯒꯗꯤ ꯄꯦꯔꯨꯃꯜꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯦꯔꯨꯃꯜꯅꯗꯤ ꯑꯩꯕꯨ ꯃꯈꯣꯏꯅ ꯍꯥꯠꯂꯣꯏ ꯑꯩꯁꯤ ꯃꯈꯣꯏꯅ ꯍꯤꯡꯅ ꯄꯨꯕ ꯄꯥꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯍꯟꯕ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯔꯤꯚꯣꯜꯚꯔ ꯑꯗꯨꯅ ꯄꯦꯔꯨꯃꯜꯒꯤ ꯃꯀꯣꯛꯇ ꯊꯣꯝꯈꯤ ꯑꯃꯁꯨꯡ ꯄꯦꯔꯨꯃꯜ ꯋꯥꯟꯊꯈꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯑꯗꯨꯒꯤ ꯊꯋꯥꯏ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯅꯣꯡꯃꯩ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯁꯔꯦꯟꯗꯔ ꯇꯧꯈꯤ ꯃꯗꯨꯒꯤꯗꯤ ꯄꯦꯔꯨꯃꯜꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯑꯦꯇꯦꯛ ꯇꯧꯔꯛꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯂꯣꯏꯅ ꯂꯩꯅꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯄꯦꯔꯨꯃꯜꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯅꯣꯡꯃꯩ ꯅꯝꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯤꯡꯁꯥ ꯑꯁꯤ ꯅꯈꯣꯏꯅ ꯍꯧꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯁꯥꯟꯇꯤ ꯄꯥꯝꯕ ꯃꯤꯅꯤ ꯅꯈꯣꯏꯅ ꯏꯪꯅ ꯇꯞꯅ ꯉꯥꯡꯉꯗꯤ ꯑꯩꯈꯣꯏꯁꯨ ꯏꯪꯅ ꯇꯞꯅ ꯈꯨꯝꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯍꯤꯡꯁꯥ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯍꯤꯡꯁꯥ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯅꯈꯣꯏꯗꯤ ꯍꯥꯠꯄꯤꯔꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯈꯣꯏꯕꯨ ꯉꯁꯤ ꯍꯤꯡꯅ ꯊꯥꯕꯤꯔꯤꯁꯤ ꯑꯩꯈꯣꯏ ꯑꯁꯤ ꯅꯈꯣꯏꯅ ꯇꯦꯔꯣꯔꯤꯁꯅꯦꯅ ꯍꯥꯏꯕꯤꯕꯗꯥꯏ ꯃꯗꯨ ꯅꯠꯇꯦ ꯇꯥꯛꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯄꯨꯔꯗꯨꯅ ꯋꯥꯀꯤ ꯇꯣꯀꯤꯁꯤꯡ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯣꯁꯤ ꯔꯥꯘꯕꯦꯟꯗ꯭ꯔ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯀꯤ ꯔꯤꯚꯣꯜꯚꯔ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯦꯔꯨꯃꯜꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯄꯦꯔꯨꯃꯜꯒꯤ ꯃꯈꯣꯡꯗ ꯄꯥꯟꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯅ ꯄꯦꯔꯨꯃꯜꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯔꯗꯨꯅ ꯊꯣꯛꯂꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ SP ꯑꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯄꯦꯔꯨꯃꯜ ꯑꯁꯤ ꯐꯥꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯁꯟꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯈꯣꯏꯗꯤ ꯈꯪꯗꯕꯅꯤꯅ ꯃꯈꯣꯏꯅ ꯑꯗꯨꯝ ꯇꯧꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯑꯣꯁꯤ ꯔꯥꯘꯕꯦꯟꯗ꯭ꯔꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯡꯅ ꯁꯨꯝ ꯄꯨꯡ 3 ꯑꯃꯨꯛ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯀꯦꯝ ꯑꯃ ꯊꯦꯡꯅꯗꯨꯅ ꯀꯦꯝ ꯑꯗꯨꯗꯒꯤ ꯋꯥꯀꯤ ꯇꯣꯀꯤ ꯁꯤꯖꯤꯟꯅꯗꯨꯅ SPꯗ ꯄꯥꯎ ꯐꯥꯎꯔꯦ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯦꯔꯨꯃꯜ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏꯒ ꯋꯥꯀꯤ ꯇꯣꯀꯤꯒ ꯂꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ
ꯄꯥꯎꯁꯤꯡ ꯉꯟꯅ ꯍꯥꯏꯔꯛꯄ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯄꯦꯔꯨꯃꯜ ꯐꯥꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯁꯟꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯅꯗꯤ ꯑꯩꯈꯣꯏ ꯑꯁꯤ ꯂꯣꯏꯅ ꯆꯣꯞꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ OC ꯑꯁꯤ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯁꯁꯄꯦꯟ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ ꯑꯃꯁꯨꯡ ꯃꯃꯥꯡꯊꯛꯇ ꯌꯥꯎꯕ SI ꯑꯗꯨꯕꯨ ꯃꯈꯣꯏꯅ OC ꯑꯣꯏꯅ ꯍꯥꯞꯆꯤꯜꯂꯗꯨꯅ ꯄꯦꯔꯨꯃꯜꯕꯨ ꯊꯤꯅꯕꯒꯤ ꯃꯤꯁꯟ ꯑꯁꯤ ꯄꯤꯔꯛꯈꯤ ꯃꯔꯝꯗꯤ ꯑꯃꯨꯗꯟ ꯍꯥꯏꯔꯤꯕ SI ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝ ꯑꯗꯨꯗ ꯖꯪꯒꯜ ꯑꯗꯨꯕꯨ ꯐꯖꯅ ꯈꯪꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯃꯁꯨꯡ ꯇ꯭ꯔꯦꯅꯤꯡ ꯐꯖꯅ ꯐꯪꯂꯕ ꯑꯣꯐꯤꯁꯔ ꯑꯃ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯊꯤꯕ ꯇꯥꯔꯒꯗꯤ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯝꯄꯅꯤꯒꯤ OC ꯑꯁꯤ ꯅꯧꯅ ꯑꯃꯨꯗꯟꯕꯨ ꯍꯥꯞꯈꯤ ꯃꯈꯣꯏꯅ ꯔꯘꯕꯤꯟꯗꯔꯕꯨꯁꯨ ꯑꯦꯔꯦꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈꯤ ꯃꯔꯝꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ इंट्रोगेशन तौदुना नातै चादुना मीबु ओतखिबा अमसुंग मफम मदुना मी क्यामरमसु हाखिबगिदमक्ता बदनाम असि मंगोंदा तौरदुना मापु फानबगिदमक्ता ओदा थोखि हाबिदि रिपोर्टर अदुना खबरदा फोंलक्लाबनिना चिनफम लैतबगी मखोइसु बलिगी हामिंग अमा थिबनि मतौ असुमना ओसी कारबा अमुदना जंगल अदुना महाकी टीम क्यामरम थजलै अमसुंग पेरुमलबु थिबा हरखि मदिगि मखोइना सुमसुम लापु मतमदा कुमरिसन अमसुंग महाकी टीम गलोनेना अमुदंगा थेनखि अमुदन कुमरिसन द नोइ पिरामि अमसुंग ओसी दु हौजिति ओसी ओइद्रे अदुगा आइना ओसी ओइरे हादुना अमुदन हारखि अदुबु मसिगि मतांग असि कोना खनसि हौजिकिदि पेरुमल फाबन मरुनि हादुना मंगोंदसु नोइयम पिरदुना मखोइ पुन्ना पेरुमल थिबा लाखि मतौ असुमना मखोइसु चखायदुना जंगल अदुदा पेरुमल बु कोइति थिरै सुमसुम थिरकु मतम अदुदा लैरिबा लैचिन नोंफाइ मरग अदुदा कनागुम्बा खरना मखोइदा येंगपगि वखलोन अमा मखोइदा फावखि असुम तौदुना मफम अदुदा मखोइबु कनागुम्बम येंगले हादुना मखोइसु पाक्था पाक्थादुना लैनखि मदुगिदि मफम अदुदा इखंग खंगौदुना नोंमै कामनरखि नोंमै कामनरक्पा मतम अदुदा अमुदनगी मीसु सिखि अमसुंग पेरुमलगी मीसु सिखि मी फनाम सिखि नोंमै कामनरिङै तंजादुना सोम नाकंदा राघवेंद्रनसु माकी पुलिसिंग अदु हाइबदि महाकी असेंग खंगबा पुलिसिंग अदु हाटपा हरखि मदुगिदि नोंमै सुमसुम कामनबा मतम अदुदा महाकसु माकी टीममेट अमगा हाटके हादुना चलपा तंजादुदा ओंथोरक्पा मतम अदुदा महाकना रिवॉल्वर पाइदुना लेबि मोंगद उबा मतमदा मखोइना लैसे यामना लापि 303 राइफल अदु ओइना पाइबियो हाइदुना माना राघवेंद्र हारमे मतौ असुमना राघवेंद्रसु राइफल अदु पाइदुना माकी टीममेट अदुबु कागदबु तंजादुरा कॉम्बिनेशन संखिलतुना कनखि अमसुंग ओसी दुबु तपताना फुरामि करिगिदमक्ता ओसी सिबु फुरिबुना हाइदुना अमुदन संखिलतुना हंगबु मतमदुदा माकी रिवॉल्वर असिदा नोइ मरु अहम कदंगाना मगनि अखोइगी टीम मेंबरसिंग असि माना मथंग मथंग लोइना हातोरखराबनि अदुगा टीममेटसिंग अदु सिबा मतमदुदा नोंमैसे राइफल कापलकपगी मरुना सिबा नते रिवॉल्वर न कापगी मरुना सिबनि हादुना हारखि मदिगि अमुदनसु रिवॉल्वर अदु लवदो चेक तौबु मतमदा कुमरिसन हारिबु वफम अदु चुम्मे हाबसे खंगपदगी हलकरिना पुंजलगा जिप मनंग हापचंको अदुगा कोने यंगसे हौजिकते अखोइ येनबसि मावनते पेरुमल अमसुंग पेरुमलगी टीमनि हादुना हारखि मदौ असुमना सोमसुम नोंमै कामनरक्पा मतमदुदा पेरुमल असि माकी मीसिंग असि लोइना सिजलकले मा करि तौगदमनो हाबसि खलकपदगी मा सरेंडर तौरगे हाइदुना लेपखि अमसुंग माकी मीसिंग अदुबो चलो हाइदुना थादोखि माना हारिबसि ऐ सिगिबा तारगसु करिगुम्बा नखोइना अनौबा लीडर मखल अदुना अखोइगी पांदमसि फंगनबो होनगदमनि हाइदुना हारखि अदुगा नखोइ हिंदबा यादे हाइदुना थादोखरगा माकसु चै अमदा माकी लुंगीदु पुंजलदुना हाइरखि हाइबदि लान लेपलसि हाइदुना लारखिबनि असुम तौदुना माक सरेंडर तौरगे हाइदुना लेपखि मदुगिदि पेरुमलसु मखु थांकलदुना मापो फाबियो सरेंडर तौरगे हाइदुना चंगखि तौबदबो अमुदनदि पेरुमलबु फाव हाइबा याखिदे मापो नोंमैना कापथखि माकी मिसिंग अदुनासु काफले तौबदबु कुमरिसनदि नोंमैना कापो हाइबा याखिदे पेरुमलदा नोंमैना कापत्रिबसि पेरुमलगी वाली तारुबा मिसिंग अदुरि कापो याखिदबनि मदुगिदि पेरुमलसु मफम मदुदा सिखि मदुगिदि सिनसि फ्लैशबैक तलाखि माना माकी नपि लक्ष्मीदा हारिबसि करिगुम्बा पुलिसना इबु फादुना हाटपा तारगदि अगी बॉडी क्लेम तौबा लाकनो अगेसि मीना मसक खंगदबनि मसक खंगदना दुम लेजखिसनो मीसिंगना अगी फैमिली लेते हादुना अदुम खंजसनो हादुना हारखि मदुगिदि पेरुमलगी बॉडी पुबा मतमदुरा पुलिसकी मीसिंग अदुना याम उसित थवैदना पुबै मतवदु उबा मतमदा कुमरिसन अमसुंग बालादि यामना नुंगाइतबा हाबिदो वैखि लंबीदा मखोइना गाड़ी तोंगदुना समसम लापा मतमदुदा नाना करिगिदमक्ता पेरुमल बु हालिबनो माक्ति सरेंडर तौरबनि अदुगा नंगना पॉइंट ब्लैंक की रेंज तगी मापु नोंमैना कापतुना हालिबदो करिगिनो हादुना हारखि मदुगिदि अमुदन हारगदिबसि अइदि मागसि अफबा ओइगेरा फतबा ओइगेरा अइदि मथक्तगी ऑर्डर लापनि मरमदुना आइना हालिबनि करिगुम्बा आइना हातबा तारगदि अतोबा मी अमा लाक्तुना मापु हातरिबनि अदुगा मापु हाटपगी क्रेडिट असि माना लौखिनि मदुगि मोता आइना लौबै वानि अदुगा माना तौरिबा थबक असि सिस्टमगी मायोब थबक तौरिबनिना मापु हातोखिमले फै हाइदुना हारखि
ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯦꯔꯨꯃꯜ ꯁꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯗꯁꯨ ꯐꯪꯈꯤ ꯃꯗꯨꯒꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯅ ꯁꯤಎಂꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯄꯦꯔꯨꯃꯜ ꯍꯤꯡꯂꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯌꯥꯝꯗ ꯁꯟꯗꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯤꯉꯣꯟꯗ ꯇꯥꯍꯟꯕꯗꯤ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯑꯁꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯅꯧꯕ ꯂꯤꯗꯔ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯃꯗꯨꯅ ꯑꯩꯈꯣꯏ ꯀꯣꯛ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛ ꯑꯁꯤ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯁ ꯃꯤꯇꯤꯡ ꯇꯧꯕ ꯃꯇꯝꯗꯁꯨ ꯄꯦꯔꯨꯃꯜ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯇꯝꯂꯝꯃꯤ ꯃꯗꯨꯗꯤ ꯀꯣꯃꯔꯦꯁꯟꯁꯨ ꯁꯥꯎꯅꯤꯡꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯍꯥꯛꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨ ꯂꯣꯈꯥꯗ ꯇꯪꯈꯥꯏ ꯑꯃ ꯊꯧꯗꯗꯨꯅ ꯂꯩꯔꯝꯃꯤ ꯒꯥꯔꯤꯗꯨ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏ ꯃꯈꯣꯏꯁꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯝꯃꯤ ꯑꯃꯨꯗꯅꯁꯨ ꯀꯣꯃꯔꯦꯁꯟꯗ ꯅꯪ ꯒꯥꯔꯤꯁꯤ ꯃꯅꯤꯡ ꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯀꯣꯃꯔꯦꯁꯟꯗꯤ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯈꯣꯏꯅ ꯐꯅ ꯌꯥꯝꯅ ꯅꯪ ꯄ꯭ꯔꯃꯣꯁꯟ ꯄꯤꯒꯅꯤ ꯒꯥꯔꯤꯁꯤ ꯃꯅꯤꯡ ꯍꯜꯂꯨ ꯍꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯀꯣꯃꯔꯦꯁꯟ ꯌꯥꯈꯤꯗꯦ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯊꯣꯛꯂꯛꯏ ꯒꯥꯔꯤꯗꯨ ꯃꯈꯣꯏꯁꯨ ꯕꯦꯂꯦꯟꯁ ꯇꯧꯗꯨꯅ ꯂꯩꯍꯧꯏ ꯃꯇꯧ ꯑꯁꯨꯝꯅ ꯀꯣꯃꯔꯦꯁꯟꯁꯨ ꯄꯨꯂꯤꯁꯀꯤ ꯊꯕꯛ ꯑꯁꯤ ꯇꯣꯛꯊꯣꯛꯇꯨꯅ ꯄꯦꯔꯨꯃꯜꯒꯤ ꯇꯤꯝ ꯑꯗꯨꯗ ꯌꯥꯎꯗꯨꯅ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯃꯥꯗ ꯆꯤꯊꯤ ꯏꯕ ꯃꯇꯝꯗ ꯑꯩ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯏꯈꯤ ꯑꯃꯨꯗꯟꯅꯦ ꯔꯘꯨꯋꯟꯅꯦ ꯕꯥꯂꯥꯅꯦ ꯃꯈꯣꯏ ꯑꯍꯨꯝ ꯖꯤꯞꯇꯨꯗ ꯇꯣꯡꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯁꯤꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤꯗꯤ ꯃꯨꯚꯤ ꯑꯁꯤꯅ ꯇꯥꯛꯊꯣꯛꯇꯦ ꯑꯗꯨꯒ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤ ꯐꯖꯩ ꯐꯖꯗꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯇꯗ ꯊꯝꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯊꯥꯒꯠꯆꯔꯤ